ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯔꯤꯀꯤ ꯊꯣꯛꯁꯣꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯁꯥꯟ ꯃꯤꯔꯥꯏ ꯅꯥꯏꯕ ꯇꯣꯜꯂꯕꯗꯒꯤ ꯇꯣꯜꯂꯕ ꯃꯤꯑꯣꯏ ꯃꯄꯣꯛꯅꯤ꯫ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃ ꯇꯧꯈꯤꯕꯗ ꯃꯍꯥꯛꯁꯨ ꯇꯧꯗ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯏꯗꯥꯟꯅꯕꯒꯤ ꯃꯇꯝ ꯑꯁꯤꯗ ꯋꯥꯗꯧꯔꯤꯗ ꯍꯤꯡꯕ, ꯀꯂꯛ ꯆꯥꯎꯕ, ꯄꯤꯔꯤꯈꯩ ꯍꯔꯥꯎꯕ, ꯂꯧꯁꯤꯜꯂꯤꯈꯩ ꯅꯨꯡꯉꯥꯏꯕꯅꯤ꯫ ꯐꯠꯇꯕ ꯇꯧꯕ ꯃꯍꯥꯛꯄꯨꯅ ꯑꯁꯥꯟꯕ ꯃꯔꯨꯞꯅꯤ ꯈꯟꯗꯨꯅ ꯊꯋꯥꯏꯗꯒꯤ ꯍꯦꯟꯅ ꯂꯨꯅ ꯈꯜꯂꯤꯕ, ꯆꯝꯅ ꯂꯩꯔꯤꯕ ꯃꯐꯝꯗꯅ ꯐꯠꯇꯅ ꯎꯕꯤꯕ, ꯄꯤꯛꯄꯗꯒꯤ ꯄꯤꯛꯂꯕ ꯊꯃꯣꯏ ꯃꯤꯑꯣꯏꯕꯒꯤ ꯊꯃꯣꯏ꯫ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ, ꯇꯝꯐꯥ ꯏꯟꯈꯠꯂꯛꯂꯤꯕ ꯃꯁꯛ ꯃꯇꯧ ꯅꯤꯡꯊꯤꯕꯤ ꯁꯨꯝ ꯐꯤꯔꯥꯜ ꯁꯥꯕꯤ ꯂꯩꯁꯥꯕꯤ ꯃꯆꯥꯗꯣ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯁꯨꯃꯥꯡ ꯊꯦꯂꯣꯡ ꯋꯥꯏꯁꯤꯠ ꯂꯝꯁꯦꯡ ꯇꯧꯗꯨꯅ ꯑꯌꯨꯛꯀꯤ ꯀꯣꯔꯧ ꯍꯟꯕ ꯏꯄꯥ ꯃꯍꯥꯛꯄꯨ ꯗꯨꯛ ꯃꯤꯡꯀ꯭ꯔꯨꯞ ꯀꯠꯇꯨꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯃꯥ ꯏꯆꯟꯗꯨ ꯃꯁꯝ ꯑꯈꯣꯏꯕ ꯈꯔ ꯍꯧꯔꯤꯕꯗꯨ ꯊꯥꯗꯣꯛꯇꯨꯅ ꯍꯀꯥꯝ ꯆꯜꯂꯒ ꯃꯪꯒꯣꯜꯗꯨꯗ ꯊꯣꯛꯂꯛꯏ꯫ ꯃꯣꯟ ꯋꯥꯡꯅ ꯈꯥꯡꯕꯒꯤ ꯉꯛꯁꯝ ꯃꯔꯤꯁꯤ ꯅꯥꯏꯅꯦ꯫ ꯀꯔꯤꯅꯣ ꯋꯥꯏꯒꯁꯤ ꯁꯨꯃꯥꯡ ꯑꯄꯥꯛꯄꯁꯤꯃ ꯁꯤꯟꯊꯨꯡꯅ ꯇꯩꯔꯤꯁꯤꯅ ꯅꯣꯡ ꯃꯪꯉꯀꯥꯟꯁꯤꯗ? ꯅꯣꯡ ꯀꯧꯊꯔꯤꯕ ꯍꯥꯏꯗꯨꯔꯣ? ꯂꯥꯏꯗꯨ ꯀꯥꯗꯣ ꯊꯥꯔꯨꯅꯨꯅꯦ, ꯑꯁꯨꯛ ꯊꯦꯡꯅ ꯊꯥꯗꯨ ꯁꯔꯨꯛꯄꯨꯗꯤ ꯇꯣꯛꯑꯣ, ꯊꯥꯔꯨꯅꯨ꯫ ꯃꯥ ꯉꯁꯤꯗꯤ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦ, ꯏꯅꯈꯥꯒ ꯊꯣꯡꯒꯥꯜꯒꯁꯨ ꯋꯥꯏ ꯁꯤꯠꯇꯣꯛꯄ ꯂꯣꯏꯔꯒ ꯁꯨꯃꯥꯡꯁꯤꯃꯨꯛ ꯋꯥꯏ ꯇꯩꯕꯗꯨꯗ ꯊꯦꯡꯈꯤꯕꯅꯤ꯫ ꯊꯣꯡꯒꯥꯜꯗꯤ ꯀꯩꯗꯧ ꯁꯤꯠꯂꯤꯕ? ꯊꯕꯛ ꯇꯧꯅꯤꯡꯗꯕꯒꯤ ꯃꯇꯝ ꯆꯪꯍꯜꯂꯤꯕꯅꯤꯅꯦ꯫ ꯆꯪꯉꯣ ꯌꯥꯔꯦ, ꯆꯥ ꯂꯣꯜꯂꯨꯅꯕ ꯇꯧꯔꯨ, ꯅꯁꯛꯇꯨ ꯌꯦꯡꯅꯤꯡꯗꯦ꯫ ꯇꯝꯐꯥ ꯋꯥ ꯃꯈꯥ ꯇꯥꯗꯅ ꯏꯃꯨꯡꯗ ꯇꯞꯅ ꯆꯪꯈꯤ꯫ ꯃꯃꯥꯁꯨ ꯃꯁꯥ ꯁꯦꯡꯗꯣꯛꯄ ꯂꯣꯏꯔꯒ ꯃꯪꯒꯣꯜꯗꯨꯗ ꯐꯝꯃꯤ, ꯐꯩꯖꯥꯎꯁꯨ ꯊꯣꯡꯒꯥꯜꯗꯒꯤ ꯆꯪꯂꯛꯏ꯫ ꯍꯩ ꯃꯃꯥ, ꯅꯆꯥꯅꯨꯄꯥꯗꯤ ꯍꯧꯒꯠꯈ꯭ꯔꯕ꯭ꯔꯥ? ꯑꯌꯨꯛꯀꯁꯦ ꯉꯟꯅ ꯍꯧꯒꯠꯇꯅ ꯍꯛꯆꯥꯡ ꯁꯥꯖꯦꯜꯒꯁꯦ ꯇꯧꯕ ꯌꯥꯕꯅꯤ꯫ ꯇꯨꯝꯅꯤꯡꯈꯩ ꯇꯨꯝꯖꯁꯅꯨ ꯀꯩꯅꯣ, ꯃꯤ ꯑꯉꯥꯡꯅꯤ, ꯏꯟꯈꯠꯂꯛꯄꯁꯤꯗ ꯇꯨꯝꯕ ꯋꯥꯠꯂꯕꯗꯤ ꯀꯔꯝꯍꯥꯏ ꯃꯁꯥ ꯐꯗꯧꯔꯤꯒꯦ? ꯇꯨꯝꯖꯁꯅꯨ꯫ ꯅꯪ ꯑꯃ ꯅꯆꯥꯅꯨꯄꯥꯁꯦ ꯈꯤꯇꯪ ꯇꯧꯕꯒ ꯀꯟꯈꯠꯇꯧꯒꯦ ꯍꯥꯟꯅ ꯃꯥꯡ ꯊꯥꯎ꯫ ꯊꯕꯛꯇꯤ ꯃꯅꯥ ꯑꯝꯇ ꯁꯨꯅꯤ ꯈꯪꯗꯦ, ꯃꯁꯥꯁꯦ ꯀꯇꯂꯥꯏ ꯁꯨꯔꯤꯅꯦꯍꯦ ꯅꯆꯥꯅꯨꯄꯥꯁꯦ꯫ ꯃꯁꯛꯁꯤꯁꯨ ꯃꯔꯦꯟ ꯇꯪꯈꯥꯏ ꯃꯥꯟꯁꯤꯜꯂꯤ, ꯎꯔꯦꯗꯅꯁꯦ꯫ ꯏꯁ, ꯃꯄꯥꯗꯤ ꯌꯥꯝ ꯐꯖꯔꯦ ꯍꯥꯏ꯫ ꯇꯨ ꯁꯨꯃꯥꯡ ꯃꯇꯣꯟꯗ ꯄꯣꯂꯥꯡꯈꯣꯛ ꯑꯈꯣꯏꯕꯝ ꯂꯩꯔꯤꯁꯦ ꯑꯁꯤ ꯃꯥꯅꯤ꯫ ꯐꯩꯖꯥꯎꯁꯨ ꯋꯥ ꯃꯈꯥ ꯇꯥꯕ ꯇꯜꯂꯗꯨꯅ ꯃꯪꯒꯣꯜꯗ ꯀꯥꯈꯠꯂꯒ ꯐꯝꯃꯤ꯫ ꯇꯝꯐꯥ ꯏꯃꯨꯡꯗꯒꯤ ꯃꯃꯥꯒꯤ ꯆꯥ ꯄꯨꯊꯣꯔꯛꯏ꯫ ꯏꯃꯥ, ꯁꯤ ꯄꯥꯕꯒꯤꯁꯨ ꯄꯨꯊꯣꯔꯛꯀꯦ꯫ ꯄꯨꯊꯣꯔꯛ꯫ ꯑꯌꯨꯛꯁꯤꯗ ꯆꯥ ꯑꯁꯥꯕ ꯑꯃ ꯊꯛꯄꯁꯤꯅꯅꯦ ꯍꯛꯆꯥꯡ ꯈꯔ ꯅꯨꯡꯉꯥꯏ꯫ ꯁꯣꯁꯨ ꯂꯧꯊꯣꯛꯎꯔꯣ꯫ ꯍꯣꯏ ꯄꯥꯕ, ꯑꯁꯥꯕ ꯊꯛꯂꯒ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏ ꯍꯥꯏꯔꯗꯤ ꯏꯁꯤꯡ ꯑꯁꯥꯕ ꯑꯣꯏꯅ ꯊꯛꯄꯗꯤ ꯀꯩ ꯀꯥꯏꯒꯦ? ꯀꯩ ꯀꯥꯟꯗꯕꯗ ꯊꯣꯏꯅꯨꯒꯤ ꯄꯣꯠꯐꯝꯗꯒꯤꯁꯨ ꯊꯛꯂꯛꯑꯝꯒꯅꯤ, ꯑꯗꯨꯒ ꯌꯨꯝꯁꯤꯗꯁꯨ ꯑꯃꯨꯛ ꯊꯛꯇꯕ ꯁꯥꯏ꯫ ꯃꯃꯥ ꯅꯪꯁꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯔꯣꯏꯗꯧꯔꯤꯗ꯫ ꯅꯠꯇꯦ, ꯅꯪꯁꯤ ꯅꯣꯡꯃꯒꯤ ꯈꯠꯅꯕ ꯍꯧꯗ꯭ꯔꯕꯗꯤ ꯅꯁꯛꯇꯨ ꯇꯤꯜꯂꯥꯏꯈꯣꯝꯕꯤ ꯆꯨꯕ꯭ꯔꯣ? ꯅꯁꯛꯇꯨ ꯎꯕꯒ ꯈꯣꯏꯗꯧꯁꯤ ꯍꯦꯛꯇ ꯁꯧꯒꯠꯂꯛꯑꯦ꯫ ꯈꯠꯅꯕꯒꯁꯦ ꯃꯊꯟꯇ ꯑꯗꯨꯝ ꯍꯧꯅꯤꯡꯉꯤ꯫ ꯁꯤꯕꯨ ꯑꯩꯅꯔꯣ? ꯃꯄꯥ ꯅꯪꯅ ꯅꯠꯇ꯭ꯔꯣ? ꯃꯥꯅꯦ, ꯑꯩꯅ ꯂꯥꯟꯕ ꯉꯥꯛꯇꯅꯤ꯫ ꯅꯨꯄꯤ ꯁꯧꯔꯥ ꯇꯨꯔꯨꯀꯣꯏ ꯑꯃ ꯂꯧꯔꯨꯕ ꯑꯩꯒꯤ ꯗꯁꯥꯅꯤ꯫ ꯏꯆꯜꯅ ꯋꯥ ꯃꯈꯥ ꯇꯥꯒꯦ ꯇꯧꯕꯒ ꯇꯝꯐꯥꯅ ꯃꯄꯥꯒꯤ ꯆꯥ ꯄꯨꯊꯣꯔꯛꯏ꯫ ꯇꯝꯐꯥꯁꯨ ꯅꯥꯀꯜꯗꯨꯗ ꯐꯝꯂꯒ ꯊꯛꯏ꯫ ꯍꯩ, ꯑꯗꯨꯗ ꯐꯝꯗ ꯆꯥ ꯊꯛꯂ ꯂꯩꯔꯅꯨ, ꯆꯥꯛ ꯊꯣꯡꯕꯅꯕ ꯇꯧꯔꯣ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕꯗꯤ ꯅꯨꯄꯥ ꯍꯧꯒꯠꯂꯒꯅꯦ ꯆꯥꯛ ꯂꯥꯃꯦꯟ ꯇꯧꯔꯛꯑꯅꯤ꯫ ꯉꯥꯏꯍꯥꯛꯇ ꯐꯝꯖꯈꯤꯁꯅꯨ ꯀꯩꯗꯧꯒꯦ? ꯏꯆꯥꯁꯦ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯕꯁꯨ ꯁꯪꯖꯗ꯭ꯔꯕꯅꯤ꯫ ꯅꯃꯥꯟꯅꯤꯅ ꯀ꯭ꯋꯥꯛ ꯂꯝꯁꯤ ꯃꯥꯟꯕꯤꯁꯤꯅ ꯑꯣꯠꯄꯤꯔꯕ꯭ꯔꯅꯤ ꯏꯆꯥꯕꯨ? ꯕꯥꯕꯥ, ꯑꯩ ꯀꯩꯁꯨ ꯋꯥꯗꯦꯗ꯫ ꯏꯃꯨꯡꯒꯤ ꯊꯕꯛ ꯇꯧꯕꯕꯨ ꯀꯩꯗꯧ ꯋꯥꯗꯣꯏꯅꯣ? ꯏꯃꯥꯁꯨ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯄꯒꯤ ꯄꯣꯊꯥꯖꯔꯁꯅꯨ, ꯑꯩ ꯂꯩꯔꯤꯈꯩꯗꯤ ꯑꯩꯅ ꯑꯗꯨꯝ ꯇꯧꯒꯦ꯫ ꯇꯧꯖ ꯁꯥꯔꯤꯁꯤ ꯃꯄꯥ ꯃꯆꯥ ꯃꯥꯟꯅꯖꯈ꯭ꯔꯕ꯫ ꯍꯩ ꯏꯕꯨꯡꯉꯣ, ꯍꯧꯒꯠꯂꯛꯎ ꯂꯥꯎ꯫ ꯃꯤꯗꯤ ꯃꯤꯆꯪ ꯆꯪꯅꯈ꯭ꯔꯦ, ꯏꯃꯥ ꯏꯆꯥꯁꯨ ꯃꯤꯆꯪ ꯑꯣꯏꯁꯤ ꯂꯥꯛꯑꯣ꯫ ꯍꯩ, ꯍꯧꯒꯠꯂꯛꯇ꯭ꯔꯤꯕ꯭ꯔꯥ ꯅꯪꯕꯣ? ꯏꯕꯨꯡꯉꯣ! ꯗꯣꯂꯨꯗꯨ ꯃꯃꯥꯅ ꯂꯥꯎꯔꯛꯄꯗꯨꯗ ꯃꯥꯒꯤ ꯀꯥꯗꯒꯤ ꯏꯁꯧ ꯂꯥꯡꯗꯨꯅ ꯀꯨꯝꯂꯛꯏ꯫ ꯀꯩꯅꯣ ꯏꯃꯥ ꯀꯣꯏꯂꯥꯎ ꯇꯨꯝꯕ ꯉꯝꯗ ꯌꯥꯗ꯭ꯔꯦ, ꯄꯦꯜꯂꯦꯍꯦ꯫ ꯍꯩ, ꯂꯥꯎꯕ ꯅꯠꯇꯦ, ꯇꯨꯝꯕ ꯍꯧꯗꯣꯛꯏꯅꯤꯅꯦ ꯏꯃꯥꯒꯤꯁꯦ꯫ ꯍꯧꯒꯠꯂꯣ ꯂꯥꯛꯑꯣ, ꯇꯨꯝꯕꯗꯨ ꯍꯦꯟꯃꯟꯈ꯭ꯔꯦ꯫ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯇꯨꯝꯁꯤꯜꯂꯕꯗꯤ ꯅꯁꯥꯗꯨ ꯁꯣꯛꯑꯅꯤ꯫ ꯍꯧꯒꯠꯂꯛꯇ꯭ꯔꯤꯕ꯭ꯔꯣ? ꯗꯣꯂꯨ ꯇꯨꯝꯊꯕ ꯌꯥꯗ꯭ꯔꯗꯨꯅ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯔꯛꯂꯒ ꯃꯪꯒꯣꯜꯗ ꯊꯣꯛꯂꯛꯏ꯫ ꯃꯆꯦꯅ ꯏꯪꯍꯜꯂꯤꯕ ꯆꯥꯗꯨ ꯇꯥꯞ ꯄꯥꯏꯈꯠꯂꯒ ꯊꯛꯈ꯭ꯔꯦ꯫ ꯀꯔꯤꯅꯣꯅꯦ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤꯕꯣ? ꯅꯆꯦꯒꯤ ꯁꯔꯨꯛꯅꯤꯅꯦ, ꯊꯛꯅꯤꯡꯂꯁꯨ ꯑꯃ ꯍꯩꯔꯣ ꯍꯥꯏꯕ ꯌꯥꯗ꯭ꯔꯥ ꯅꯪꯕꯣ? ꯊꯛꯆꯁꯅꯨ ꯀꯩꯅꯣ, ꯃꯁꯤꯗꯒꯤ ꯂꯧꯔꯒ ꯊꯛꯄꯕꯣ? ꯕꯦꯝꯃ, ꯅꯪꯒꯤ ꯁꯔꯨꯛ ꯑꯃ ꯍꯩꯔꯒ ꯊꯛꯎꯔꯣ ꯆꯠꯂꯣ꯫ ꯑꯗꯨꯒꯅꯦ ꯆꯥꯛꯇꯨꯁꯨ ꯊꯣꯡꯒꯠꯂꯨꯔꯣ꯫
ꯅꯅꯥꯎꯁꯦ ꯆꯥꯛ ꯂꯥꯝꯃꯦ ꯍꯥꯏꯔꯅꯤ ꯁꯨ ꯍꯣꯏ ꯊꯣꯡꯉꯨꯔꯒꯦ ꯑꯗꯣ ꯏꯃꯥ ꯏꯟꯁꯥꯡꯗꯤ ꯀꯩ ꯊꯣꯡꯅꯤ ꯆꯥꯛꯈꯨꯝꯗꯗꯤ ꯁꯦꯕꯣꯠ ꯈꯛ ꯂꯩꯍꯧꯏ ꯑꯁ ꯏꯆꯦ ꯑꯩ ꯁꯦꯕꯣꯠ ꯆꯥꯅꯤꯡꯗꯦꯀꯣ ꯑꯇꯣꯞꯄ ꯑꯣꯏꯅ ꯊꯣꯡꯉꯨ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯁꯨ ꯁꯦꯕꯣꯠ ꯏꯔꯣꯜꯂꯦ ꯍꯧꯖꯤꯛꯁꯨ ꯑꯃꯨꯛ ꯊꯣꯡꯒꯦ ꯍꯥꯏꯔꯣ ꯏꯆꯥꯅ ꯆꯥꯅꯤꯡꯕꯗꯣ ꯀꯩꯅꯣ ꯍꯥꯏꯌꯨꯗꯅ ꯅꯄꯥꯗ ꯂꯩꯍꯜꯂꯨꯒꯦ ꯉꯥ ꯆꯥꯅꯤꯡꯉꯤ ꯉꯥ ꯊꯣꯡꯉꯣ ꯏꯃꯥ ꯏꯆꯦꯅ ꯉꯥ ꯊꯣꯡꯕꯗꯣ ꯆꯥꯗꯕ ꯀꯨꯏꯔꯦ ꯉꯁꯤꯗꯤ ꯑꯝꯇ ꯆꯥꯁꯦꯕ ꯃꯄꯥ ꯅꯆꯥꯅꯨꯄꯥꯅ ꯉꯥ ꯆꯥꯅꯤꯡꯉꯦ ꯍꯥꯏꯔꯤꯁꯤ ꯀꯩꯊꯦꯜ ꯃꯆꯥ ꯐꯥꯎꯗ ꯊꯣꯛꯄꯤꯔꯨꯗꯅ ꯊꯣꯛꯅꯤ ꯅꯆꯥꯅꯨꯄꯤꯁꯤꯅ ꯆꯥꯅꯤꯡꯉꯦ ꯍꯥꯏꯔꯕꯗꯤ ꯉꯁꯥꯏꯅ ꯅꯃꯤꯠ ꯅꯅꯥ ꯂꯪꯊꯣꯛꯇꯅ ꯆꯥꯕꯤꯔꯅꯤꯅꯦ ꯍꯥ ꯑꯗꯨꯒ ꯅꯆꯥꯅꯨꯄꯥꯅꯤꯅ ꯈꯨꯖꯥꯏ ꯃꯥꯟꯕꯁꯤꯅ ꯆꯥꯅꯤꯡꯉꯦ ꯐꯥꯎꯍꯥꯏꯗ꯭ꯔꯤ ꯂꯩꯕ ꯆꯠꯂꯨꯔꯣ ꯀꯩꯅꯣ ꯍꯩꯃꯥ ꯃꯄꯥ ꯅꯪꯗꯤ ꯅꯕꯨꯛ ꯌꯥꯝ ꯐꯠꯇꯦꯅ ꯑꯩꯗꯤ ꯅꯍꯥꯟꯈꯩ ꯈꯪꯗꯦ ꯅꯆꯥꯅꯨꯄꯤꯁꯤꯅ ꯆꯥꯅꯤꯡꯉꯦ ꯍꯥꯏꯕ ꯃꯇꯝꯗꯨꯗꯗꯤ ꯁꯦꯜ ꯂꯩꯇꯕ ꯃꯇꯥꯡ ꯊꯣꯛꯄ ꯑꯗꯨꯅ ꯁꯥꯎꯔꯤꯅꯤ ꯋꯥꯁꯣꯏ ꯉꯥꯡꯗ ꯂꯩꯔꯅꯨ ꯑꯝꯇ ꯈꯔ ꯊꯨꯅ ꯆꯠꯄꯤꯔꯨꯔ ꯆꯠꯂꯨ ꯄꯥꯕꯥ ꯑꯇꯩ ꯏꯟꯁꯥꯡ ꯌꯥꯎꯔꯛꯑꯣ ꯐꯗꯤꯒꯣꯝꯁꯨ ꯌꯥꯎꯔꯛꯑꯣ ꯑꯩ ꯆꯥꯛ ꯊꯣꯡꯒꯠꯂꯨꯔꯒꯦ ꯑꯕꯨꯡꯉꯣ ꯅꯪ ꯏꯆꯦꯒꯤ ꯁꯤꯡ ꯈꯔ ꯈꯥꯏꯕꯤꯌꯨꯕ ꯆꯥꯛꯈꯨꯝꯗꯒꯤ ꯁꯤꯡꯁꯤꯅꯗꯤ ꯀꯣꯟꯅꯔꯣꯏꯕ ꯍꯣꯏ ꯏꯆꯦ ꯑꯩ ꯃꯥꯏ ꯑꯝꯇ ꯇꯥꯊꯣꯔꯛꯈꯤꯒꯦ ꯇꯝꯐꯥꯁꯨ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯆꯥꯛ ꯊꯣꯡꯒꯠꯈ꯭ꯔꯦ ꯃꯄꯥ ꯐꯩꯖꯥꯎꯁꯨ ꯀꯩꯊꯦꯜ ꯃꯆꯥ ꯇꯝꯅ ꯆꯠꯈꯤꯔꯝꯃꯤ ꯗꯣꯂꯨ ꯃꯃꯥꯏ ꯃꯃꯤꯠ ꯇꯥꯊꯣꯛꯄ ꯂꯣꯏꯔꯗꯨꯅ ꯑꯔꯩꯕ ꯁꯤꯡ ꯃꯈꯩꯗꯨ ꯈꯥꯏꯗꯣꯛꯂꯤ ꯃꯃꯥ ꯏꯆꯟꯗꯤ ꯃꯆꯦꯅ ꯁꯤꯡ ꯈꯥꯏꯌꯨ ꯍꯥꯏꯔꯒ ꯊꯋꯥꯏ ꯇꯥꯅ ꯈꯥꯏꯕꯗꯨꯗ ꯌꯦꯅꯈꯥꯗ ꯑꯃꯨꯛ ꯊꯣꯔꯛꯂꯒ ꯈꯥꯏꯔꯤꯕ ꯁꯤꯡꯗꯨ ꯑꯃꯨꯛ ꯌꯦꯡ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯆꯥꯛ ꯊꯣꯡꯂꯤꯕꯗꯨ ꯑꯃꯨꯛ ꯌꯦꯡ ꯇꯧꯗꯨꯅ ꯂꯩ ꯀꯔꯤꯕꯨ ꯈꯜꯂꯤꯕ ꯏꯆꯟ ꯃꯍꯥꯛꯀꯤ ꯋꯥꯈꯜ ꯃꯆꯥ ꯄꯤꯕꯥꯁꯤꯡ ꯍꯦꯟꯅ ꯂꯨꯝꯅ ꯂꯧꯕꯒꯨꯝꯁꯨ ꯇꯧꯏ ꯃꯆꯥ ꯅꯤꯡꯉꯣꯜ ꯃꯍꯥꯛꯇꯤ ꯃꯆꯥ ꯅꯠꯇꯕ꯭ꯔꯥ ꯑꯉꯛꯄꯅꯤ ꯃꯃꯥ ꯃꯍꯥꯛꯀꯤ ꯊꯃꯣꯏ ꯑꯣꯟꯊꯣꯛꯅ ꯄꯨꯛꯆꯦꯜ ꯄꯤꯛꯄ ꯍꯥꯏꯕꯗꯨꯅꯤ ꯅꯨꯡꯊꯤꯜ ꯅꯨꯡꯁꯥ ꯈꯔ ꯆꯪꯈꯤꯕꯒꯤ ꯃꯇꯝꯅꯤ ꯇꯝꯐꯥ ꯑꯃꯗꯤ ꯃꯇꯥ ꯁꯅꯥꯔꯩꯒ ꯁꯅꯥꯕꯨꯟ ꯑꯃꯃꯝ ꯄꯥꯏꯗꯨꯅ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯔꯣꯝꯗ ꯂꯥꯛꯏ ꯇꯝꯐꯥ ꯏꯕꯥꯅꯤꯅ ꯉꯁꯤ ꯁꯤꯡꯁꯨ ꯄꯨꯊꯣꯛꯂꯛꯏꯁꯦ ꯌꯥꯝ ꯉꯟꯕ ꯃꯥꯟꯗ꯭ꯔꯣ ꯂꯝꯄꯥꯛꯁꯤꯁꯨ ꯑꯉꯥꯡꯈꯩ ꯁꯥꯟꯅꯕ ꯑꯝꯇ ꯎꯗꯦ ꯀꯩꯁꯨ ꯉꯜꯂꯝꯃꯣꯏꯗ ꯃꯣꯏꯁꯨ ꯅꯨꯡꯇꯤꯒꯤ ꯁꯥꯟꯅꯕ ꯋꯥꯔꯦꯅ ꯉꯁꯤ ꯅꯣꯡꯃꯈꯛ ꯄꯣꯊꯥꯕ ꯑꯣꯏꯔꯝꯃꯗꯤ ꯀꯅꯥꯅ ꯈꯪꯕꯅꯣ ꯈꯪꯗꯦ ꯑꯗꯨꯒꯤ ꯑꯣꯏꯕ ꯖꯥꯠꯂꯥ ꯑꯗꯣ ꯏꯕꯥꯅꯤꯁꯦ ꯅꯨꯄꯥ ꯀꯣꯏꯕꯗꯤ ꯌꯥꯔꯕꯅꯤ ꯃꯇꯝ ꯍꯦꯟꯗꯣꯛꯈꯤꯗꯅ ꯍꯌꯦꯡ ꯅꯨꯄꯥ ꯊꯤꯕ ꯑꯃꯨꯛ ꯀꯣꯏꯆꯠ ꯆꯠꯅꯕ ꯇꯥꯔꯦ ꯌꯥꯔꯦ ꯏꯕꯦꯝꯃ ꯅꯪꯅ ꯅꯨꯄꯥꯗ ꯇꯧꯗ ꯂꯩ ꯌꯨꯝ ꯄꯥꯟꯕ ꯍꯥꯏꯗꯨꯗꯤꯅꯦ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯄꯥꯜꯂꯗꯧꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯁꯦꯜ ꯇꯥꯟꯖꯟꯕ ꯌꯥꯕ ꯇꯥꯟꯖꯟꯍꯧꯗꯧꯅꯤ ꯈꯪꯂꯕ꯭ꯔꯣ ꯇꯥꯟꯖꯟꯅꯤ ꯍꯌꯦꯡꯋꯥꯏ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯨꯗ ꯑꯩꯒꯤꯅꯦ ꯍꯥꯏꯅ ꯂꯥꯛꯏꯕ ꯅꯨꯄꯥꯗꯨꯅ ꯅꯣꯏꯒꯤ ꯅꯅꯥꯎ ꯅꯨꯄꯥ ꯃꯣꯏꯕꯨꯡ ꯃꯥꯟꯕꯒꯨꯝꯕ ꯂꯥꯛꯑꯕ ꯑꯗꯒꯤ ꯏꯅꯦꯝꯄꯣꯛꯅꯤꯅ ꯅꯣꯏ ꯅꯃꯥꯒꯨꯝꯕ ꯃꯆꯥꯅꯨꯄꯥꯗꯅ ꯍꯦꯟꯅ ꯂꯨꯅ ꯇꯧꯕꯤꯕ ꯐꯪꯉꯕ ꯁꯣꯏꯗ꯭ꯔꯤ ꯑꯩ ꯑꯗꯨꯃꯥꯏꯅꯒ ꯇꯧꯔꯗꯤ ꯏꯊꯟꯇ ꯈꯣꯡ ꯁꯥꯡꯅ ꯇꯤꯡꯊꯣꯛꯂꯒ ꯑꯣꯛ ꯈꯣꯡꯒꯩ ꯀꯞꯇꯧꯅꯤ ꯀꯥꯟꯅꯗꯕꯗ ꯃꯊꯥ ꯁꯥꯕꯤꯔꯤꯅꯤꯅꯦ ꯅꯪꯅ ꯑꯣ ꯑꯩꯈꯣꯏ ꯏꯃꯨꯡꯗꯧꯅꯅꯦ ꯇꯧꯕ ꯃꯐꯝꯗꯗꯤ ꯁꯨꯛꯇꯧ ꯍꯦꯛ ꯊꯨꯡꯒꯅꯨ ꯑꯩꯅ ꯊꯃꯣꯏ ꯁꯦꯡꯅ ꯄꯤꯕ ꯕꯣꯔꯅꯤ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯅꯣꯛ ꯅꯣꯛꯇꯅ ꯂꯥꯛꯏ ꯁꯣꯝꯗ ꯄꯥꯔꯤꯒ ꯏꯅꯥꯎꯕꯒꯁꯨ ꯃꯈꯣꯡ ꯂꯩꯈꯣꯝ ꯇꯩꯔꯒ ꯂꯝꯕꯤꯗ ꯂꯥꯛꯏ ꯃꯈꯨꯠꯇꯁꯨ ꯉꯥꯄ꯭ꯔꯨꯝ ꯈꯔ ꯌꯥꯟꯗꯨꯅ ꯄꯥꯏꯔꯤ ꯏꯅꯥꯎꯕꯅ ꯑꯥꯗ ꯂꯥꯛꯏꯁꯦ ꯇꯝꯐꯥꯒ ꯁꯅꯥꯔꯩꯒ ꯅꯠꯇ꯭ꯔꯣ ꯏꯇꯥꯎ ꯅꯪꯕꯨ ꯇꯝꯐꯥꯗ ꯋꯥ ꯃꯥꯏꯅꯤꯗꯥꯏꯅꯦ ꯍꯥꯏꯌꯨꯔꯗꯅ ꯑꯁ ꯐꯤꯕꯝꯁꯦ ꯀꯃꯥꯏꯅ ꯍꯥꯏꯗꯣꯏꯅꯣ ꯉꯥꯄ꯭ꯔꯨꯝ ꯇꯥꯜꯂꯨꯕꯒꯤ ꯂꯩꯈꯣꯝ ꯃꯌꯥꯝꯁꯤꯒ ꯉꯝꯃꯔꯣꯏ ꯀꯣꯟꯅ ꯍꯥꯏꯔꯒꯦ ꯍꯩ ꯑꯄꯪ ꯅꯪꯒꯤ ꯀꯣꯟꯅꯗꯣ ꯉꯥꯏꯔꯤꯉꯩꯗ ꯃꯤꯅ ꯍꯟꯖꯈꯤꯅꯤ ꯑꯗꯨꯒꯤ ꯁꯔꯨꯛ ꯍꯧꯖꯤꯛ ꯊꯦꯡꯅꯔꯤ ꯀꯥꯟꯁꯤꯗ ꯍꯥꯏꯍꯧꯗꯧꯅꯤ ꯑꯩ ꯀꯧꯕꯤꯒꯦꯁꯦ ꯅꯛꯁꯤꯜꯂꯛꯏ ꯇꯝꯐꯥ ꯏꯁꯤꯡꯁꯨ ꯄꯨꯊꯣꯛꯂꯛꯏꯔꯣ ꯍꯣꯏ ꯊꯣꯛꯂꯛꯏꯅꯦ ꯇꯥ ꯏꯅꯥꯎꯕ ꯍꯣꯏꯗꯤ ꯉꯥꯄ꯭ꯔꯨꯝ ꯇꯥꯜꯂꯨꯏꯔꯣ ꯆꯥꯗꯕ ꯀꯨꯏꯔꯦꯅ ꯄꯥꯠꯂꯣꯝꯗ ꯈꯣꯡꯕꯥꯜ ꯂꯩꯕꯗꯣ ꯑꯗꯣꯝꯗ ꯇꯥꯜꯂꯨꯕꯅꯦ ꯑꯗꯨ ꯇꯝꯐꯥ ꯋꯥ ꯑꯝꯇ ꯍꯥꯏꯒꯦꯗꯅ ꯂꯝꯕꯤ ꯋꯥꯕꯨꯗꯤ ꯑꯣꯏꯔꯦ ꯀꯩ ꯋꯥꯅꯣ ꯇꯥ ꯏꯅꯥꯎꯕ ꯍꯥꯏꯌꯣ ꯅꯪꯁꯦ ꯃꯇꯝ ꯀꯨꯏꯔꯦ ꯄꯥꯝꯖꯔꯛꯄ ꯅꯨꯡꯁꯤꯖꯔꯛꯄꯁꯨ ꯀꯨꯏꯔꯦ ꯐꯣꯡꯗꯣꯛꯄ ꯁꯨꯡꯉꯝ ꯉꯝꯗꯕ ꯉꯁꯤꯗꯤ ꯃꯇꯥꯡ ꯆꯥꯔꯤꯉꯩꯁꯤꯗ ꯍꯥꯏꯔꯕꯅꯤ ꯑꯩꯒꯤꯁꯦ ꯏꯇꯥꯎ ꯄꯥꯔꯤꯅ ꯍꯥꯏꯕꯅꯦꯅ ꯈꯜꯂꯨꯀꯣ ꯃꯥꯅ ꯍꯥꯏꯗ ꯋꯥꯗꯣ ꯑꯩꯅ ꯆꯞ ꯃꯥꯟꯅꯅ ꯍꯥꯏꯔꯤꯕꯅꯤ ꯇꯝꯐꯥꯒ ꯁꯅꯥꯔꯩꯒꯗꯣ ꯌꯦꯡꯅꯔꯒ ꯇꯨꯃꯤꯟꯅ ꯅꯣꯛꯏ ꯄꯥꯔꯤꯅ ꯀꯔꯤ ꯈ꯭ꯋꯥꯏꯅꯣ ꯅꯪꯒꯤꯗꯨꯕ ꯑꯩꯒꯤ ꯍꯥꯏꯕꯤꯔꯤ ꯅꯠꯇ꯭ꯔꯒ ꯅꯪꯒꯤ ꯑꯣꯏꯅ ꯍꯥꯏꯔꯣ ꯀꯩꯅꯣ ꯅꯪꯒꯤꯅꯤ ꯀꯩꯅꯣ ꯑꯩꯅ ꯍꯥꯏꯁꯦ ꯅꯍꯥꯟꯈꯩ ꯅꯪꯅ ꯅꯊꯤꯕꯣꯡ ꯄꯥꯟꯗꯅ ꯍꯥꯏꯕ ꯉꯝꯗꯕꯗꯣ ꯑꯩꯅ ꯍꯥꯏꯕꯤꯔꯤꯅꯤ ꯅꯪꯅ ꯍꯥꯏꯗꯨꯗꯨꯁꯨ ꯁꯨꯃꯥꯏ ꯍꯥꯏꯗꯣꯏ ꯅꯠꯇ꯭ꯔꯣ ꯍꯩ ꯇꯝꯐꯥ ꯅꯣꯛꯇꯅ ꯂꯩꯁꯤꯟꯗꯨꯅ ꯀꯥꯟꯅꯔꯣꯏ ꯏꯌꯥ ꯌꯥꯗꯦꯗꯣ ꯆꯠ ꯍꯥꯏꯔꯣ ꯌꯥꯗꯦ ꯍꯥꯏꯔꯒꯅ ꯐꯥꯕ ꯂꯥꯛꯇꯣꯏꯅꯤ ꯍꯥꯏꯔꯣ ꯁꯅꯥꯔꯩꯅ ꯇꯥꯏꯅꯧꯕ ꯂꯩꯁꯥꯕꯤꯗ ꯄꯥꯝꯃꯤ ꯅꯨꯡꯁꯤ ꯍꯥꯏꯕꯕꯨ ꯗꯞ ꯇꯧꯔꯒ ꯍꯥꯏꯅꯕ꯭ꯔꯣ ꯀꯩꯅꯣ ꯇꯥ ꯄꯥꯔꯤꯒꯤꯅꯦꯁꯨ ꯍꯥꯏꯒꯨꯝ ꯇꯧꯏ ꯑꯗꯨꯒ ꯃꯁꯥꯁꯤꯅ ꯃꯃꯥꯏ ꯂꯩꯊꯣꯛꯂꯒ ꯂꯩꯔꯤꯁꯦ ꯃꯊꯤꯁꯤ ꯇꯧꯔꯦ ꯍꯥꯏꯕ꯭ꯔꯣ ꯑꯁ ꯁꯅꯥꯔꯩ ꯃꯤ ꯏꯀꯥꯏꯈꯤꯅꯤ ꯇꯃꯥꯏ ꯍꯥꯏ ꯅꯨꯡꯁꯤꯗꯤꯕ ꯍꯥꯏꯒꯨꯝꯗꯅ ꯄꯥꯔꯤ ꯅꯪꯅ ꯅꯃꯥꯏ ꯂꯩꯊꯣꯛ ꯂꯩꯗꯨꯕꯨ ꯀꯩꯒꯤꯅꯣ ꯁꯤ ꯅꯁꯥꯅ ꯍꯥꯏꯖꯔꯣ ꯍꯧꯗꯣꯛꯄꯗꯤ ꯑꯩꯅ ꯍꯧꯗꯣꯛꯏꯗꯅ ꯍꯥꯏꯔꯣ ꯁꯠ ꯃꯥꯏ ꯌꯥꯖꯔꯛꯁꯅꯤ ꯌꯥꯗ꯭ꯔꯒꯅ ꯉꯥꯄ꯭ꯔꯨꯝꯁꯤꯅ ꯃꯉꯛꯇ ꯌꯦꯠꯁꯜꯂꯒ ꯊꯝꯃꯝꯁꯤ ꯍꯥꯏꯔꯣ ꯍꯣꯏ ꯍꯥꯏꯒꯦ ꯇꯝꯐꯥ ꯏꯇꯥꯎ ꯈꯨꯃꯛꯇꯤ
Tampa, mi kaushi kumiyadro. Tanabadi kaude, nathanda yarak manungda nganga kauradi kamay tadino, ay tahaude, amuka kauro. Hayengdo, singju sabatulo. Wari sado krasule, nang tanadro. Tampa kumde, mumunok lagatumina lay. Sanarayna mga kado siptharaga tampadi yengi, aduga tungdagi kusini hekta kana siktani. Ayoma! Tande, hayeng, sanaragi bani tholagi. Inaubana. Wasi yanarabanina, ikoi sumo, kapthok nga batarosina. Sanaray, ngaprum simala hogiro, orin yare sauso. As ay ngaprum zade, masaktu ubuday nade, noidum zazauro. Kangida, angang origanda, yampa masaki budubo. Laisabi para kandaga, satning dikay, sisi, krasaw si lahoro. Asi haraga, ngaprum krasaw do piray. Sanarayna, lawaya dabududa, Sanaraygi lengbanduda patlaw na lang silamlaga mariga inaubaga do sinsasakri. Ima! Taba! Simbalang to! As inging lawe! Hay na neme! Salang toro ba? Asiba malida, lengdi, as yari nang su, pring asong sini, nahanda na dra. Nakoy paba na ako'y pukridagi nga pumtalaga sakri da. Is, ay nanoy dalak pa da, nakunoy na payraga, siyata na zaraga layramida. Hausikta yamay na nakurasarang pagtribim. Mi mangda hainidaba sabay wani. Ado, anido kay yaukre. Ay yaukre. Si already, sanabun manung sitoy na hapjalagi. Lao, ising do, nang suo lao. Nang di suo aroy hayro. Nga pumiyaw rabani na ising na darga tarde sini niya. Ay, zat. Lao, ay sangu lao. Ado ganya, nga pum do, kren hingsay sayro. Makoy anido ising soklaga payum nalaglami. Sanaray su, makoy tunggal do yawrado layhuri, tampaso. Tapna sanabundo yeplaga mayunda lai. Tunggaldagi sanglakpada mama isanto sumang matolda hawriba belantrido hetto layramni. Hai, ising sokpabu aduk yam kuina bro. Ising nanan kraboy ningdana yeng malamdo kitang ngayda. Dati kaydora layri noiba. Ima, lamit tay naway thengnadana wari saraga laythuri. Sanaragi su ngapum piramba. Adugi wari sa sasatpada krasu tawkre. Tapni? Madugi sanaray dusu wari ko thabadi haibani mama dawna kotha leramgani niya khali hek tawradana nupa nahada kasi ka hainadabana as ima adumay hainuba mine taraga kaini khandorige kana tadorige kanam taroi khangbain ai nga harise sanaray gi punbadagi nangsu nupa daga ga tawdi nasamdo khudang yela haida taw mama gi wangang duda tamphado saurap tawrai ima gi adugi wangang do tawga Imanabi kaina akoida sangsiadrisia imagi mong matawdunan ay silay sabi paraman migi mangni kaisi sida imanu siba kanabu layrige kitang tawbaga atibuan hekta mangthay taningdre su taba ngamdre asiyaraga tamphado imungda prapap jangki isando mathabakta makunaga popoka yeiraga haima kaya dum yegoni mase mama aingondabu onkhalagi hek siwani hey laisabi singanbi Nang adumay tawradi, nawanay ka mo'y ko, masin kukansi, kaya taw nga mino. Imong dagi tampasa kumlay. O, iwa dinay ba dong kang daw layre, amaya daso amayang ni, kasyong kan bidiye, imagi mong mataw duda, nupa na ay pambiroy daw dangay re. Masi, kaya atong yung masi. Ay masing arang bidulak na, takay pudat ni siya. Ay si angang yang pura puno pini siya, kauramalin. Doludo, tunggal dagi sanglay. Makuta sunawri maga, masik aniga payri. Ay noy manang na sumang sida amuk law laram sida nakon lang zaw tari ya kay taling dam na loy nang kana tabi wa haige ha nasak ni na nang na pari ban nawri du ni na phajai nang ama imana khra luna tawba sida ke thokpam yawri kari usek no nang na halai do yenge lang khunu ni horen phajan sem laga ngoru ga sayar imali saga pabadi hain di harakan isi so tuka se harakan Hai, sada di kayo nga. Wakal mana ba ibani di, jinjak mana da ba yade niya, adoy bunga, matang din niya, usik hat balik po ko, ngasi oy. Matung manaw di, ziba pan mahat kan, tawhay di ko. Mahusa layri binas sarok ka na, usik ki muhutta, langza, saw mo doy na, tadarak prakang ponte. Ziba pan mahat lanuhay ba nina, imasu, kang sipun hat luran nuna na. Tilay kumi di su ziba ni. Kayo, imana, tilay kumi uba kudingi, surut na laga dumahat lida. Mahausa layri bina sawitro. Kay ganda siwari. Imani na pagtaw pili na. Karapad na piboy di pay.
ꯗꯣꯂꯨꯗꯣ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯃꯅꯤꯡꯂꯣꯝꯗ ꯆꯪꯈ꯭ꯔꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯤ ꯁꯣꯝꯗ ꯄꯥꯔꯤꯗꯨ ꯃꯥꯒꯤ ꯀꯥꯗ ꯍꯤꯞꯂꯤ ꯋꯥꯈꯜꯗꯁꯨ ꯉꯁꯥꯏ ꯇꯝꯐꯥꯅ ꯃꯣꯃꯣꯅꯣꯛꯇꯨ ꯂꯩꯈꯤꯕꯗꯨ ꯅꯤꯡꯁꯤꯡꯗꯨꯅ ꯃꯊꯟꯇꯒ ꯅꯣꯛꯆꯩ ꯃꯣꯏ ꯉꯁꯥꯏ ꯃꯤꯅꯣꯛꯇꯨ ꯑꯩꯅ ꯍꯪꯕ ꯈꯨꯝꯅꯈꯩ ꯃꯊꯟꯇ ꯇꯨꯃꯤꯟꯅ ꯅꯣꯛꯈꯤꯕꯗꯣ ꯑꯁ ꯑꯩ ꯉꯥꯎꯖꯩ ꯁꯩꯇ ꯌꯥꯗ꯭ꯔꯦ ꯊꯃꯣꯏꯁꯦ ꯃꯍꯤ ꯂꯥꯡꯊꯣꯛꯔꯕ ꯀꯩꯅꯣꯝ ꯇꯧꯔꯦ ꯑꯁꯤ ꯍꯥꯏꯔꯒ ꯃꯊꯟꯇ ꯃꯈꯣꯡꯒ ꯐꯤꯗꯤꯡꯒ ꯀꯥꯎꯏ ꯃꯃꯥꯅ ꯊꯣꯡꯖꯤꯟ ꯃꯄꯥꯗꯨꯗꯒꯤ ꯃꯆꯥꯅꯨꯄꯥꯅ ꯇꯧꯔꯤꯕꯗꯨ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩ ꯀꯔꯤꯅꯣ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯁꯤꯅ ꯃꯈꯣꯡꯒꯁꯤ ꯄꯀꯥꯎꯗ ꯀꯥꯎꯔꯤꯁꯤꯕꯣ ꯑꯦ ꯃꯊꯟꯇꯒ ꯅꯣꯏꯅꯦꯍꯦ ꯃꯁꯤꯕꯨ ꯂꯥꯏꯒ ꯎꯅꯔ ꯖꯥꯠꯂꯥ ꯍꯩ ꯏꯕꯨꯡꯉꯣ ꯇꯥꯗꯦꯅꯦ ꯃꯁꯤꯗꯤ ꯆꯪꯂꯒ ꯍꯦꯛꯇ ꯀꯧꯔꯒꯦ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯇꯥꯕ꯭ꯔꯣ ꯄꯥꯔꯤ ꯃꯣꯟꯗ꯭ꯔꯪ ꯑꯃꯗ ꯈꯨꯝꯂꯛꯏ ꯇꯥꯏꯌꯦꯕ ꯀꯩꯒꯤꯅꯣ ꯑꯗꯨ ꯀꯟꯅ ꯀꯧꯔꯤꯗꯨꯕꯣ ꯇꯞꯅ ꯅꯨꯡꯁꯤꯅ ꯑꯝꯇ ꯀꯧ ꯁꯤ ꯀꯧ ꯑꯌꯥ ꯇꯨꯃꯤꯟꯅ ꯁꯨꯝ ꯂꯩꯁꯤꯜꯂꯤ ꯑꯩꯉꯣꯟꯗ ꯏꯀꯥꯏꯔꯤꯔꯣ ꯏꯀꯥꯏꯒꯅꯨ ꯁꯤ ꯀꯧꯔꯛꯑꯣ ꯀꯔꯤꯅꯣꯅꯦ ꯃꯁꯤꯕꯨ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯉꯥꯎꯔꯕ꯭ꯔꯣ ꯅꯃꯤꯠ ꯄꯥꯡꯅ ꯃꯪꯂꯕ꯭ꯔꯣ ꯅꯪꯕꯣ ꯍꯩ ꯋꯥꯈꯜ ꯇꯥꯔꯣꯅꯦ ꯃꯁꯤꯗꯤ ꯃꯃꯥꯏꯁꯤꯗꯤ ꯈꯨꯄꯥꯛꯁꯤꯅ ꯍꯩ ꯑꯣꯏꯕ ꯑꯁ ꯈꯪꯉꯦ ꯏꯃꯥ ꯅꯪꯗꯤ ꯁꯤꯗ ꯀꯩꯗꯧꯔꯤꯕ ꯏꯁ ꯅꯪꯗꯤ ꯁꯤꯗ ꯀꯩꯗꯧꯔꯤꯕ ꯀꯥꯏꯅ ꯉꯁꯥꯏꯗꯒꯤ ꯂꯩꯔꯤꯕ ꯑꯩꯁꯤ ꯎꯗꯈꯩ ꯃꯪꯂꯒ ꯉꯥꯎꯁꯤꯟꯅꯅ ꯂꯩꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯒ ꯍꯧꯖꯤꯛꯇ ꯋꯥꯈꯜ ꯇꯥꯕꯒꯁꯨ ꯁꯥꯗꯅ ꯍꯩ ꯌꯦꯡꯅꯤꯡꯗꯦꯀꯣ ꯂꯥꯎ ꯏꯟꯁꯥꯡ ꯁꯦꯝꯕ ꯌꯥꯎꯔꯨ ꯂꯥꯎꯑꯣ ꯁꯠ ꯂꯥꯎ ꯍꯣꯏꯕ ꯏꯃꯥ ꯂꯥꯎꯏ ꯆꯠꯂꯝ ꯃꯆꯥꯅꯨꯄꯥꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯃꯃꯥꯗꯨ ꯊꯣꯛꯈ꯭ꯔꯦ ꯄꯥꯔꯤ ꯍꯤꯞꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯒ ꯃꯈꯣꯡꯗꯨ ꯌꯥꯟꯊꯗꯨꯅ ꯐꯝꯃꯤ ꯑꯁ ꯑꯩꯅ ꯉꯁꯥꯏꯈꯩ ꯉꯥꯡꯉꯤꯗꯨꯗꯤ ꯏꯃꯥꯅ ꯂꯣꯏ ꯇꯥꯍꯧꯔꯕ ꯈꯤꯇꯪꯗꯤ ꯏꯀꯥꯏ ꯏꯕꯨꯡꯉꯣ ꯂꯥꯛꯇ꯭ꯔꯤꯕ꯭ꯔꯥ ꯅꯪꯕꯣ ꯏꯃꯥ ꯏꯟꯁꯥꯡ ꯃꯍꯤ ꯊꯥꯡꯒꯠꯂꯕꯅꯤꯀꯣ ꯍꯣꯏ ꯃꯥ ꯂꯥꯛꯑꯦ ꯄꯥꯔꯤꯗꯨ ꯆꯥꯛꯈꯨꯝꯗ ꯄ꯭ꯔꯞ ꯆꯪꯈ꯭ꯔꯤ ꯃꯃꯥ ꯃꯆꯥ ꯑꯅꯤꯈꯛ ꯋꯥꯗ ꯄꯥꯗꯅ ꯏꯪꯅ ꯂꯩꯖꯕꯅꯤ ꯃꯄꯥ ꯂꯩꯇꯕꯒꯤ ꯏꯍꯥꯡ ꯍꯥꯡꯕꯁꯤ ꯈꯛꯇꯅꯤ ꯄꯥꯔꯤꯒꯤ ꯏꯃꯨꯡ ꯂꯧꯁꯤꯡꯗ ꯂꯟ ꯊꯨꯝꯗ ꯋꯥꯠꯇꯦ ꯑꯗꯨꯕꯨ ꯃꯃꯥ ꯃꯆꯥ ꯑꯅꯤꯁꯤ ꯏꯁꯝ ꯁꯝꯅꯗꯃꯛ ꯂꯩ ꯆꯥꯛ ꯂꯣꯏꯔꯗꯨꯅ ꯃꯃꯥ ꯃꯆꯥꯗꯨ ꯄꯨꯟꯅ ꯆꯥꯃꯤꯟꯅꯩ ꯆꯥꯕ ꯂꯣꯏꯔꯒ ꯊꯕꯛ ꯂꯣꯏꯁꯤꯜꯂꯒ ꯄꯣꯊꯥꯕ ꯆꯪꯈ꯭ꯔꯤ ꯁꯣꯝꯗ ꯇꯝꯐꯥꯁꯨ ꯏꯃꯨꯡꯒꯤ ꯊꯕꯛ ꯂꯣꯏꯁꯤꯜꯂꯒ ꯃꯥꯒꯤ ꯀꯥꯗ ꯇꯨꯝꯕ ꯆꯪꯂꯛꯏ ꯐꯃꯨꯡꯗꯨꯗ ꯍꯤꯞꯊꯔꯛꯏ ꯉꯁꯥꯏ ꯄꯥꯔꯤꯅ ꯍꯥꯏꯔꯛꯈꯤ ꯋꯥꯗꯨ ꯅꯤꯡꯁꯤꯡꯂꯛꯏ ꯉꯁꯥꯏ ꯇꯥ ꯏꯅꯥꯎꯕꯅ ꯍꯥꯏꯕꯗꯣ ꯑꯁꯦꯡꯕꯩ ꯑꯣꯏꯖꯥꯠꯂꯥ ꯇꯥ ꯄꯥꯔꯤꯅ ꯑꯩꯁꯦ ꯄꯥꯝꯖꯩ ꯅꯨꯡꯁꯤ ꯀꯥꯏꯅ ꯍꯥꯏꯖꯟꯅꯕꯗꯤ ꯃꯥꯜꯂꯦ ꯑꯗꯣ ꯑꯃꯨꯛꯁꯨ ꯍꯥꯏꯖꯟꯅꯕꯗꯤ ꯃꯥꯜꯂꯦ ꯍꯌꯦꯡ ꯁꯅꯥꯔꯒ ꯁꯤꯡꯖꯨ ꯆꯥꯕ ꯊꯣꯛꯎꯔꯒ ꯑꯁꯦꯡꯕꯗꯣ ꯈꯪꯒꯅꯤ ꯑꯁꯦꯡꯕꯩ ꯑꯣꯏꯔꯝꯃꯗꯤ ꯅꯨꯡꯉꯥꯏꯅꯤꯗ ꯋꯥꯈꯜ ꯈꯔ ꯅꯨꯡꯉꯥꯏꯔꯤꯀꯥꯟꯁꯤꯗ ꯇꯨꯝꯍꯧꯔꯒꯦ ꯍꯣꯔꯦꯟꯃꯛ ꯅꯨꯡꯉꯥꯏꯅꯕ ꯋꯥꯈꯜ ꯃꯥꯅꯕꯨ ꯅꯨꯡꯉꯥꯏꯔꯕꯗꯤ ꯄꯪꯅꯨꯡꯗ ꯅꯨꯡꯉꯥꯏ ꯍꯥꯏꯕꯗꯨꯅꯤ ꯇꯝꯐꯥ ꯃꯤꯠꯁꯅꯥ ꯑꯅꯤꯗꯨ ꯎꯏꯁꯤꯟꯈ꯭ꯔꯦ ꯊꯦꯡꯂꯕ ꯑꯍꯤꯡꯒꯤ ꯃꯇꯝꯗ ꯅꯨꯡꯉꯥꯏꯅ ꯇꯨꯝꯈꯨꯜ ꯇꯥꯜꯂꯤꯕ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯕꯨ ꯃꯤꯀꯞ ꯊꯣꯛꯍꯟꯗ ꯇꯨꯝꯍꯜꯂꯒꯦ ꯈꯜꯂꯕ꯭ꯔꯥ ꯅꯣꯡꯃꯁꯨ ꯅꯨꯡꯂꯤꯛ ꯃꯆꯥꯗꯒꯤ ꯅꯣꯡꯖꯥꯎ ꯑꯣꯏꯅ ꯖꯝ ꯆꯨꯊꯔꯛꯂꯦ ꯄꯥꯛꯂꯕ ꯋꯥꯈꯜꯒꯤ ꯄꯥꯛꯇ ꯇꯥꯎꯗꯨ ꯂꯩꯔꯤꯕ ꯇꯥꯏꯕꯪꯆꯥ ꯈꯔꯗꯤ ꯑꯍꯤꯡꯒꯤ ꯅꯣꯡꯃꯥꯅ ꯆꯨꯔꯛꯄꯁꯤꯗ ꯃꯄꯥꯟꯂꯥꯡꯗ ꯊꯣꯛꯇꯨꯅ ꯅꯣꯡꯖꯨ ꯃꯍꯥꯛꯄꯨ ꯌꯦꯡ ꯑꯋꯥꯕ ꯋꯥꯔꯤ ꯀꯌꯥ ꯃꯊꯟꯇ ꯁꯥꯟꯅꯖꯔꯝꯒꯅꯤ ꯑꯍꯤꯡꯁꯤꯃ ꯍꯧꯈ꯭ꯔꯤ ꯅꯣꯡꯁꯨ ꯍꯥꯡꯈ꯭ꯔꯤ ꯂꯝꯕꯤ ꯂꯝꯖꯥꯎꯁꯨ ꯅꯣꯡ ꯂꯦꯞꯇꯨꯅ ꯆꯨꯈꯤꯕꯅ ꯄꯨꯡꯆꯣꯠ ꯍꯦꯛ ꯆꯣꯠꯂꯦ ꯑꯗꯨꯕꯨ ꯁꯤꯟꯊꯥ ꯄꯥꯡꯕ ꯃꯤꯑꯣꯏ ꯀꯌꯥꯗꯤ ꯅꯣꯡꯅ ꯆꯣꯠꯂꯕꯁꯨ ꯅꯨꯡꯁꯥꯅ ꯌꯥꯈꯩ ꯁꯥꯔꯕꯁꯨ ꯆꯥꯈꯥꯎ ꯃꯥꯕꯨ ꯍꯥꯡꯗꯅꯕ ꯑꯁꯥꯕ ꯑꯌꯦꯡꯕ ꯄꯨꯝꯅꯃꯛ ꯊꯥꯗꯣꯛꯇꯨꯅ ꯑꯌꯨꯛ ꯑꯉꯟꯕꯁꯤꯗ ꯍꯧꯒꯠꯇꯨꯅ ꯁꯤꯟꯊꯥ ꯄꯥꯡꯕꯕꯨ ꯆꯠꯅꯔꯤ ꯇꯝꯐꯥꯁꯨ ꯑꯌꯨꯛ ꯑꯉꯟꯕꯗꯨꯗ ꯍꯧꯒꯠꯇꯨꯅ ꯏꯃꯨꯡꯒꯤ ꯊꯕꯛꯁꯤꯡ ꯂꯣꯏꯁꯤꯟꯖꯔꯤ ꯊꯕꯛ ꯄꯨꯝꯕ ꯂꯣꯏꯔꯕꯗ ꯆꯥꯛ ꯃꯩ ꯊꯥꯒꯠꯇꯨꯅ ꯆꯥꯛ ꯊꯣꯡꯒꯠꯈ꯭ꯔꯤ ꯃꯃꯥ ꯃꯄꯥ ꯑꯃꯗꯤ ꯃꯅꯥꯎꯁꯨ ꯍꯧꯒꯠꯂꯛꯇꯨꯅ ꯃꯥꯒꯤ ꯇꯧꯒꯗꯕ ꯃꯊꯧ ꯇꯧꯅꯈꯤꯔꯝꯃꯤ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ ꯁꯅꯥꯔꯩꯗꯣ ꯇꯝꯐꯥ ꯍꯣꯏꯗ ꯂꯥꯛꯏ ꯇꯥꯟ ꯆꯥꯅ ꯂꯝꯕꯤꯗ ꯄꯥꯔꯤꯒ ꯏꯅꯥꯎꯕꯒꯁꯨ ꯍꯦꯛ ꯊꯦꯡꯅꯩ ꯁꯅꯥꯔꯩꯅ ꯇꯥ ꯄꯥꯔꯤ ꯀꯥꯏ ꯆꯠꯇꯣꯏꯅꯣ ꯉꯔꯥꯡ ꯁꯤꯡꯖꯨ ꯆꯥꯁꯤꯅ ꯍꯥꯏꯅꯔꯤꯗꯨꯗꯤ ꯑꯗꯨꯅ ꯑꯕꯣꯛꯀꯤ ꯄꯣꯠꯐꯝꯗ ꯅꯣꯏ ꯂꯥꯛꯄ ꯉꯥꯏꯔꯨꯒꯦꯅ ꯍꯦꯛꯇ ꯂꯥꯛꯑꯕꯅꯦ ꯏꯅꯥꯎꯕꯅ ꯑꯩ ꯌꯥꯎꯔꯤꯒꯁꯤ ꯎꯗꯈꯩ ꯄꯥꯔꯤ ꯃꯊꯟꯇ ꯀꯧꯔꯗꯅ ꯍꯩ ꯁꯅꯥꯔꯩ ꯂꯝꯕꯤꯗꯅꯦ ꯁꯥꯠꯇ ꯂꯩꯔꯅꯨ ꯁꯅꯥꯔꯩ ꯁꯥꯠꯄ ꯃꯇꯝ ꯋꯥꯠꯂꯤ ꯑꯗꯨꯒꯤ ꯁꯔꯨ ꯇꯝꯐꯥ ꯍꯧꯔꯨ ꯆꯠꯂꯣ ꯑꯩꯈꯣꯏꯅꯦ ꯉꯥꯏꯔꯝꯃꯗꯧꯅꯤ ꯑꯣ ꯑꯩꯁꯨꯅꯦ ꯏꯇꯥ ꯇꯝꯐꯥꯗꯣ ꯍꯧꯔꯨꯒꯦꯅ ꯂꯥꯛꯏꯅꯤ ꯃꯥꯅ ꯑꯩ ꯍꯧꯕ ꯂꯥꯛꯀꯗ꯭ꯔꯥ ꯍꯥꯏꯔꯒ ꯂꯥꯛꯃꯟꯗꯕꯗꯨꯗ ꯑꯩ ꯅꯣꯏꯅ ꯍꯧꯕ ꯆꯠꯂꯤꯕ ꯈꯪꯂꯕ꯭ꯔꯥ ꯍꯩꯄꯥ ꯁꯥꯗꯅ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯇꯥꯛꯁꯤꯟꯕꯤꯔꯛꯏꯕ ꯇꯥꯛꯇ꯭ꯔꯗꯤ ꯀꯩꯅꯣ ꯆꯠꯂꯣ ꯑꯩꯈꯣꯏ ꯉꯥꯏꯔꯝꯃꯒꯦ ꯇꯝꯐꯥꯗꯣ ꯈꯔ ꯀꯦꯔꯗꯤ ꯌꯥꯔꯦꯅ ꯍꯥꯏ ꯐꯖꯅꯕ ꯀꯦꯕꯗ ꯌꯣꯡ ꯃꯥꯜꯂꯒ ꯑꯃꯨꯛ ꯊꯣꯛꯂꯛꯀꯅꯤ ꯆꯣ ꯀꯧꯊꯣꯛꯎꯔꯣ ꯑꯁꯤꯒꯤ ꯏꯅꯥꯎꯕ ꯍꯥꯏꯕ ꯅꯨꯄꯥꯁꯦ ꯃꯀꯣꯛꯁꯤ ꯈꯔ ꯆꯥꯛꯄ꯭ꯔꯥ ꯀꯩꯅꯣ ꯃꯁꯛ ꯑꯁꯤꯅ ꯉꯥꯄ꯭ꯔꯨꯝ ꯁꯤ ꯊꯨꯡꯕ ꯃꯥꯜꯂꯗꯅ ꯁꯅꯥꯔꯩꯗꯨ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯇꯝꯐꯥ ꯍꯣꯏꯗ ꯒꯝ ꯆꯠꯈ꯭ꯔꯦ
ꯏꯅꯥꯎꯕꯒ ꯄꯥꯔꯤꯒꯁꯨ ꯁꯤꯡꯖꯨ ꯄꯣꯠꯐꯝ ꯇꯥꯅ ꯇꯞꯂꯤ ꯂꯥꯛꯏ꯫ ꯄꯥꯔꯤꯅ ꯀꯩꯅꯣ ꯅꯪꯅ ꯁꯅꯥꯔꯤꯗ ꯉꯥꯡꯉꯤꯗꯨꯕꯣ? ꯃꯤꯅ ꯅꯨꯡꯉꯥꯏꯔꯝꯃꯣꯏꯁꯨ ꯈꯪꯗꯦ ꯅꯪ ꯉꯝꯃꯩꯕꯣ ꯅꯣꯡꯃ ꯈꯨꯕꯥꯛ ꯆꯥꯕ ꯁꯣꯏꯗ꯭ꯔꯕꯅꯤ꯫ ꯆꯠꯂꯍꯦ ꯑꯗꯨꯒꯤ ꯁꯅꯥꯔꯦ ꯍꯥꯏꯕꯤ ꯆꯕꯠꯅꯕꯤꯗꯨꯅ ꯀꯩꯗꯧꯗꯣꯏꯅꯣ? ꯃꯃꯥꯡꯗꯅꯦ ꯑꯩꯅ ꯅꯨꯡꯁꯤ ꯍꯥꯏꯕꯗ ꯊꯧꯁꯥꯗꯅ ꯄꯥꯈꯣꯡꯒ ꯄꯤꯔꯛꯇꯈꯩ ꯂꯩꯊꯣꯛꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯊꯪꯅꯕ ꯈꯨꯜꯗꯒꯤ ꯅꯨꯄꯥ ꯑꯃꯒ ꯀꯣꯏꯈꯤꯕꯤꯒ ꯇꯧꯔꯗꯅ ꯑꯩꯒꯤ ꯁꯥꯞꯇꯒꯤ ꯍꯧꯖꯤꯛꯇꯤ ꯅꯨꯄꯥꯗꯨꯅ ꯍꯨꯟꯗꯣꯛꯄꯤꯔꯝꯃꯦꯗꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯆꯦꯟꯈ꯭ꯔꯦ꯫ ꯑꯗꯨꯒꯤꯅꯤ ꯑꯩꯅ ꯎꯁꯤꯠꯇꯅ ꯉꯥꯡꯉꯤꯁꯦ꯫ ꯍꯣꯔꯦꯟ 마기 싱수 사룩두다 모록 딱딱히 합수인게 머티 지ለን ꯈꯛꯅꯤ ꯀꯔꯟꯒ ꯇꯧꯕꯤꯔꯅꯨ ꯑꯔꯦꯝꯕꯗ ꯃꯥꯅ ꯏꯟꯖꯟꯗꯅ ꯇꯝꯐꯥꯅꯒ ꯌꯥꯔꯛꯇ꯭ꯔꯗꯤ ꯑꯩꯗꯤ ꯅꯉꯣꯟ ꯂꯣꯏ ꯇꯥꯟꯅꯗꯧꯅꯤ ꯁꯣꯝꯗ ꯌꯥꯔꯛꯅꯕꯅꯤꯅ ꯊꯤꯅ ꯅꯧꯗꯅ ꯇꯧꯅꯕ ꯀꯣꯛ ꯊꯥꯗꯔꯤ ꯑꯗꯨꯒ ꯃꯥꯅ ꯁꯤꯡꯖꯨꯗ ꯃꯣꯔꯣꯛ ꯍꯥꯞꯆꯅꯤ ꯑꯩꯗꯤ ꯁꯅꯥꯔꯩꯒꯤꯗ ꯍꯥꯏꯕꯅꯤ ꯀꯩ ꯇꯝꯐꯥꯒꯤ ꯁꯔꯨꯛꯇ ꯍꯥꯏꯕꯁꯨ ꯅꯠꯇꯅ ꯑꯗꯨꯅꯦ ꯑꯩꯁꯦ ꯅꯨꯄꯤ ꯃꯣꯏꯗꯤ ꯅꯨꯄꯥ ꯀꯣꯏꯅꯔꯝꯗꯥꯏꯁꯦ ꯃꯃꯥꯟꯅꯕꯤꯗ ꯍꯥꯟꯅ ꯂꯣꯏꯅ ꯍꯪꯅꯕꯅꯤ ꯑꯗꯒꯤ ꯅꯨꯄꯥ ꯀꯥꯏꯅꯔꯝꯗꯥꯏꯁꯨ ꯍꯪꯅꯕꯅꯤ ꯑꯗꯨꯅꯅꯦ ꯌꯥꯔꯛꯇ꯭ꯔꯤ ꯐꯥꯎꯗꯤ ꯑꯗꯨꯝꯕꯗꯣ ꯈꯔ ꯇꯧꯈꯤꯅꯣꯕ ꯁꯅꯥꯔꯩꯅ ꯁꯥꯎꯔꯤꯅꯤꯅ ꯏꯟꯖꯜꯂꯒ ꯁꯨꯝꯅ ꯌꯥꯔꯛꯇꯕ ꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯏꯟꯖꯜꯂꯒꯅ ꯃꯥꯒꯤ ꯃꯁꯝ ꯑꯁꯥꯡꯕꯗꯣ ꯐꯣꯏꯗꯠꯀꯦ ꯑꯩ ꯇꯧꯒꯦ ꯌꯦꯔꯥ ꯅꯨꯄꯤ ꯃꯣꯏꯅ ꯃꯃꯥꯟꯅꯕꯤꯅ ꯅꯨꯄꯥ ꯑꯐꯕ ꯀꯣꯏꯈꯤꯗꯧꯔꯦꯅ ꯀꯜꯂꯛꯇꯅ ꯃꯥꯗꯤ ꯑꯗꯨ ꯇꯧꯕꯅꯤ ꯈꯔ ꯍꯥꯏꯖꯤꯜꯂꯒ ꯀꯣꯏꯍꯟꯗꯕꯤ ꯑꯗꯨꯒ ꯅꯨꯡꯁꯤꯅꯔꯤꯕ ꯀꯥꯏꯗꯣ ꯍꯨ ꯀꯥꯝꯖꯟꯗꯅ ꯀꯥꯏꯅꯍꯟꯕꯤꯒ ꯇꯧꯔꯗꯅ ꯏꯇꯥꯎ ꯅꯪꯒꯤꯗ ꯑꯗꯨꯃꯥꯏꯅ ꯇꯧꯔꯁꯨ ꯑꯩ ꯂꯩ ꯑꯩ ꯇꯧꯒꯦ ꯅꯨꯄꯤ ꯑꯣꯏꯔꯁꯨ ꯈꯨꯄꯥꯛ ꯑꯆꯧꯕꯁꯤꯅ ꯑꯣꯟꯅ ꯊꯥꯔꯒ ꯐꯨꯗꯦꯛꯇꯧ ꯂꯥꯎ ꯆꯠꯁꯤ ꯁꯅꯥꯔꯩꯒꯤ ꯁꯤꯡꯖꯨꯗ ꯃꯣꯔꯣꯛ ꯍꯥꯞꯆꯕꯅ ꯉꯧꯔꯣꯏ ꯂꯥꯎ ꯏꯅꯥꯎꯕꯅ ꯄꯥꯔꯤꯗꯨ ꯆꯤꯡꯗꯒ ꯆꯦꯟꯈ꯭ꯔꯦ ꯁꯣꯝꯗ ꯇꯝꯐꯥꯁꯨ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯗꯨꯅ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯏ 이선수 ꯊꯣꯛꯂꯛꯂꯤꯕ ꯑꯅꯤꯗꯨꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯂꯒꯦꯒꯦ ꯍꯥ ꯑꯈꯠꯄꯤ ꯁꯥꯗꯅ ꯅꯌꯥ ꯏꯒꯠꯈꯩ ꯀꯩ ꯆꯥꯒꯦꯅ ꯈꯜꯂꯤꯅꯣ ꯑꯗꯨꯒꯤ ꯁꯔꯨꯛ ꯂꯣꯡ ꯈꯣꯜꯂꯨꯁꯨ ꯉꯥ ꯐꯥꯎꯔꯨꯁꯨ ꯆꯠꯂꯣ ꯏꯅꯦ ꯂꯣꯡ ꯈꯣꯟꯕꯗꯨꯗꯤ ꯑꯩꯈꯣꯏꯅ ꯈꯣꯟꯗꯧ ꯅꯠꯇꯤꯌꯦ ꯏꯅꯦ ꯈꯣꯏꯅ ꯈꯣꯟꯗꯧꯅꯤ ꯏꯃꯥꯁꯨ ꯉꯔꯥꯡ ꯇꯥꯈꯤꯕ ꯅꯣꯡꯗꯨꯗ ꯏꯟꯁꯤꯡꯒꯨ ꯅꯤꯡꯊꯣꯛꯈꯤꯕꯅꯤ 이니스 투우수 이코디 레사비니나 누파 오나루게 이스 헤이 낭가 우시기 두까나다노 하 앵곤다라 하이 아이시 앙앙 우시 토이다바 야무 미나테고 아이시 앙앙가 야무 푸락크라바 미웨 부자 아시야리 베이마 마땅히 자사다 카이 마기 앙무세 아무 떠오르래 사나레 라오스나부 떠오르시 하이 까이노 zat파디 까이노 너 여직 zat파 마탐로 하 이몽기 타박싱시 로신나바 떠오기디 하이드나 lamzangda giga tawge haribro matang sadna nganglakpaduda sanaridu taningdraduna tampagi makhuta pairaga thongalumda gam satkri tawri siengune kaya tami usitribunu yengo masigi sanare haibi lei akhoi bi manbisiga pulan se yari yaroi khatpa yamna pami ai isan pise yaroi mawa thuna nairaga ne nungai ni sini moina khalisi khakni langphang tawdu taruk sat he chatkiba numituna ne aroi moido tok inthoki dawneba ꯇꯝꯐꯥꯒ ꯁꯅꯥꯔꯩꯒꯗꯨ ꯁꯤꯡꯖꯨ ꯄꯣꯠꯐꯝ ꯇꯥꯅ ꯄ꯭ꯔꯕ꯭ꯔꯞ ꯂꯥꯛꯏ ꯁꯅꯥꯔꯩꯅ ꯇꯝꯐꯥ ꯅꯣꯏ ꯅꯃꯥꯁꯦ ꯃꯇꯥꯛ ꯌꯥꯝ ꯆꯥꯗꯦ ꯅꯣꯡꯃꯩꯅ ꯁꯥꯎꯔꯛꯄꯗ ꯈꯠꯅꯕ ꯁꯣꯏꯗ꯭ꯔꯕꯅꯤ ꯊꯥꯏꯅ ꯅꯣꯏ ꯁꯨꯃꯥꯡꯗ ꯁꯥꯟꯅꯔꯤꯉꯩꯗ ꯑꯩꯒꯤ ꯂꯥꯏꯗꯤꯒ ꯂꯥꯛꯇ ꯂꯪꯈꯤꯕꯗꯣ ꯈꯣꯏꯗꯧ ꯌꯥꯝ ꯁꯥꯎꯅꯤꯡꯈꯤꯕꯅꯤ ꯍꯧꯖꯤꯛꯇꯤ ꯃꯥꯅ ꯐꯨꯔꯁꯨ ꯈꯨꯠ ꯍꯟꯕ ꯉꯝꯃꯅꯤ ꯑꯃꯨꯛꯇꯪꯒꯤ ꯈꯠꯅꯒꯦ ꯈꯟꯕꯅꯤ ꯅꯪꯒꯤ ꯈꯜꯂꯒ ꯇꯨꯃꯤꯟ ꯂꯩꯕꯤꯕꯩ ꯋꯥꯅꯤ ꯌꯥꯔꯦ ꯈꯠꯅꯒꯦꯁꯨ ꯀꯣꯟꯅ ꯈꯠꯅꯔꯣ ꯃꯤ ꯉꯥꯏꯔꯝꯕ ꯇꯥꯔꯦꯕ ꯆꯠꯁꯤꯜꯂꯛꯑꯣ ꯇꯥ ꯏꯅꯥꯎꯃꯛꯀꯤ ꯃꯇꯧꯅꯤ ꯊꯦꯡꯉꯦꯅ ꯍꯣꯔꯦꯟ ꯊꯤꯅ ꯉꯥꯡꯂꯛꯄ ꯈꯪꯄꯣꯟꯇꯦ ꯌꯥꯔꯦ ꯈꯠꯅꯒꯦꯁꯨ ꯀꯣꯟꯅ ꯈꯠꯅꯔꯣ ꯃꯤ ꯉꯥꯏꯔꯝꯕ ꯇꯥꯔꯦ ꯆꯠꯁꯤꯜꯂꯛꯑꯣ ꯇꯥ ꯏꯅꯥꯎꯃꯛꯀꯤ ꯃꯇꯧꯅꯤ ꯊꯦꯡꯉꯦꯅ ꯍꯣꯔꯦꯟ ꯊꯤꯅ ꯉꯥꯡꯂꯛꯄ ꯈꯪꯄꯣꯟꯇꯦ ꯃꯗꯨꯒꯤ ꯏꯅꯥꯎ ꯋꯥꯏꯕ ꯅꯨꯄꯥꯗꯨꯁꯨ ꯑꯩꯅ ꯁꯥꯎꯔꯛꯇꯅꯅꯦ ꯇꯥꯞ ꯈꯠꯅꯕ ꯁꯣꯏꯗ꯭ꯔꯕꯅꯤ ꯃꯥꯅ ꯅꯨꯡꯁꯤ ꯍꯥꯏꯔꯛꯄꯗ ꯑꯩꯅ ꯌꯥꯔꯨꯗ꯭ꯔꯤ ꯀꯨꯏꯔꯕꯩ ꯋꯥꯅꯤꯀꯣ ꯑꯗꯨꯒꯤꯅꯤ ꯑꯩ ꯎꯕ ꯈꯨꯗꯤꯡꯒꯤ ꯈꯠꯅꯕ ꯍꯧꯗꯧ ꯇꯧ ꯂꯩꯔꯝꯃꯤ ꯍꯣꯔꯦꯟꯒꯗꯤ ꯈꯠꯅꯕ ꯍꯧꯗꯧꯔꯛꯈꯤ ꯆꯠꯂꯣ ꯁꯤꯡꯖꯨꯗꯨꯅꯅꯦ ꯃꯃꯤꯠꯅꯦꯅ ꯏꯇꯥꯎ ꯇꯥꯎꯕ ꯅꯨꯄꯤꯗ ꯆꯣꯞꯄ ꯃꯥꯟꯕ ꯃꯃꯤꯠꯇꯣ ꯑꯗꯣ ꯅꯝꯖꯟꯒꯦ ꯃꯈꯣꯏ ꯑꯅꯤꯁꯨ ꯁꯤꯡꯖꯨ ꯄꯣꯠꯐꯝ ꯇꯥꯅ ꯂꯥꯛꯏ ꯄꯥꯔꯤꯒ ꯏꯅꯥꯎꯕꯒꯗꯤ ꯄꯣꯠꯐꯝꯗꯨꯗ ꯐꯝꯂꯒ ꯉꯥꯏꯔꯤ ꯂꯥꯞꯇꯛꯅ ꯂꯩꯁꯥꯕꯤ ꯑꯅꯤꯗꯨ ꯂꯥꯛꯄꯗ ꯎꯕꯗ ꯏꯅꯥꯎꯕꯅ ꯂꯥꯏ ꯑꯕꯣꯛ ꯁꯤꯡꯖꯨꯗꯨ ꯄꯤꯕꯤꯔꯣ ꯑꯗꯨꯒ ꯃꯣꯔꯣꯛꯇꯣ ꯈꯔ ꯈꯥꯏꯗꯣꯛꯂꯒ ꯇꯣꯉꯥꯟꯅ ꯄꯤꯔꯣ ꯈꯪꯅꯤꯡꯉꯁꯤꯗꯤ ꯌꯥꯝ ꯄꯣꯡꯕ ꯅꯨꯄꯤ ꯑꯃ ꯊꯤꯛ ꯇꯧꯒꯦ ꯍꯥꯏ ꯏꯅꯥꯎꯕ ꯁꯤ ꯇꯣꯉꯥꯟꯅ ꯅꯪꯕꯨ ꯃꯣꯔꯣꯛꯁꯤ ꯆꯥꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯑꯕꯣꯛꯀꯤ ꯃꯣꯔꯣꯛꯇꯤ ꯌꯥꯝ ꯁꯥꯕꯅꯤꯀꯣ ꯆꯤꯡꯒꯤ ꯎ ꯃꯣꯔꯣꯛꯅꯤ ꯂꯂꯣꯟꯕꯤꯗꯒꯤ ꯂꯩꯍꯧꯕꯅꯤ ꯁꯦ ꯁꯤꯡꯖꯨꯗꯣ ꯁꯤꯗ ꯂꯩꯔꯦ ꯃꯣꯔꯣꯛ ꯍꯥꯏꯕꯗꯥꯏ ꯁꯦ ꯌꯥꯝꯅꯒ ꯆꯥꯔꯨꯅꯨꯀꯣ ꯍꯣꯔꯦꯟ ꯃꯅꯤꯡ ꯆꯦꯟꯅꯅꯤ ꯏꯅꯥꯎꯕꯅ ꯃꯣꯔꯣꯛꯇꯨ ꯂꯧꯔꯒ ꯅꯣꯛꯅꯣꯛꯇꯅ ꯁꯤꯡꯖꯨ ꯅꯥꯀꯟꯗꯨ ꯂꯣꯏꯁꯤꯜꯂꯤ ꯄꯥꯔꯤꯗꯤ ꯄꯥꯈꯠꯅ ꯌꯦꯡꯗꯨꯅ ꯂꯩ ꯁꯅꯥꯔꯩꯒ ꯇꯝꯐꯥꯒꯁꯨ ꯅꯣꯛꯅꯣꯛꯇꯅ ꯄꯣꯠꯐꯝꯗꯨꯗ ꯆꯪꯂꯛꯏ ꯇꯝꯐꯥꯅ ꯇꯥ ꯄꯥꯔꯤꯒ ꯇꯥ ꯏꯅꯥꯎꯕꯒ ꯈꯣꯏ ꯉꯥꯏꯕꯗ ꯋꯥꯔꯝꯃꯅꯤ
Khara kuithakri sau yadeko. Saudida. As jamna kiraga tholisidi. Patye. Aidi lai man kai tholakadra khalaga. Inaubana. Adudi singju sa wari sanarasi. Si tampha singju se amuk na tolabani. Zar. Morok yawpa mapasida masigi sanaregi mapasida sumaya unthoke. Kakleina ngasidi. Aingonda yakidabagi laman khungge. Sanareina tinga chumi singju se hawdo ya ma kuire sumaina ga tho sakidaba chaba hawrase. Makoi maridu wari sanaduna singju du sar. Sanaredi morok sabagi sisa kami ataiduna tumin leini. As kaido morok sidi yadre. Kaido noidimna sadro. Ai khaklo as yam sajaning tare tawrisi. Kaisum sab oideda. Nangbu morok sadaba kya kuirege. Sumaina asaba sadaba oiramni. Aduira khakde. Yadre. Nakhong kasi pangzangre. Ai kaidop tawre. Inaubuna. Sanare yam sarba nang. Morok na unga kansida yam sarba hangzile. Hangdradi kai. Sarba hangdradi morok ra hapa khor hangadro. Jasilo yamangan. Sil mangan ko. Jasilo. Sao. Ngambaroi. Noi saro. Haidi saba gam. As morok saba ngamba noi dumna ne. Noi kasanbiro. Tampha nang sadu warido satsar chatnaba tawsi. Tampha Ha kaino phamda ngairi chatnaba tawsi aibo. Tumina ngangtang layo morok saba do phanaba. Parina. Morok sabagi marak thakna tampha. Nang aina haibdu yaraba natro. Kaino tumina mak laidu. Yaroi hairo. Tampha gi haunabi noklaga laibidu amuk tawda laikri. Somda sanaredi morok sabaga mabuk saklakpaga sauningba hemankhibana Tampha gi lingzungduda set launa thazilei. Sanareina yaningadi kongkru yadro. Yaningdradi sasila uksi kainum tawri. Asi haraga phuk haugatlaga Tampha du singkhali. Tampha na yai yaningi. Sanare ai yaningi. Adoidi lehuru. Ai yad chatlamagi. Noini gyan tana wari sanahuru. Ai siele. Inaubana ngaikuo ai tinbige. Nathan sen manu ngaigadro. Ai ga semina sidana. Tainau ba matang sa dun phagi tawrano hando ai puksi hinum tawrabani as kaino sum thatala leisibo hando he Tampha ai salame ko yadre chele ai kaidagi singju sabrabu thisi tawre yadre Sanare du hoduna senkri inaubusu matek amaga selaga tanaki Tampha ga pari gadi anidugi matau dun no singju gi seldu pari na piramlaga potpham dudagi makoi ni sathoklei lambi du tapna sat yare banatro Ado, aidi kuina nungsinaba taliko. Thakra nungsinaraga luhungadong. Yumda imay bani kak laybanina isiksi inuwaiti. Kaino ay siba, adudi yam tumandra. Ay hisu kra kanbiyo. Karibu kandawrigi. Nakoy mapawa koy na yaroy hayro. Yadrasu kaysu gaiti. Nasa kaklaw. Ay awun po kak pamzade ko. Ay na kemta purakta na laga. Noy mana magsayradi. Ay ngonda tina tawradi kamay tawba. Awroida. Imadi aina bu nupi pusiladi yare. Aina labung sathoi kanda yumda mata leubudo. Hangi talin dum haibani. Nahan kai aina nupi koidabani na imasu pai dektab. Hauzikti lairabani na yareda. Natro. Nangna khanbagi matanga piroi. Aina chenang manumit amada dum phara puridong. Tampha khumde. Pari gi waduda mumonok na tazari. Makoi ni sisum lakpana Tampha gi thongal mapa yausilakle. Pari su chatlagi hairam laga satkri. Tampha su noklaga mayumna sangkirami. Numit sidagi pari amadi Tampha nungsina kirami. Laikai miyamna su khangnarakle makoi anigi warisi. Mama isan gi manakong yaurare. Numidang wairamduda isan do thonggaldagi phingna sanglai. Tampha sumangdu wai piktakna tairi. Mama na parab sanglaklaga nurasa pudu lakna kauthoki. Hey! Nang aina tari pausi subra, ha? Angang natik na tana, nang hagsik nupa ko ibay matam, ha? Kumbo na sindo! Tatsan na bisada na, tumilising ano, kumbo! Ima, kaidaurage kaina? Kuntak lom dagi lukrabi masama koy na yasi suman na tro, ha? Sumaba na try ba? Hayangway imong duleraga, natibong sarado, hela kangdong, is! Hagsik dagi nawa koy na kaidaw doy ba? Nawayam na ning naga naikro, laibila no yung sida. Sida, lammihin na siyan chong mga tao. Yung sinsang aloy to, kangaba. Hera, asok yan irang to masasiwa. Ay koy niya, nang dong tong zaratin he. Tampaso, mamagi wahay to nga sidi, sauning mo do pasin mga mlagtri.
ꯑꯩꯅ ꯌꯨꯝ ꯁꯤ ꯊꯣꯛꯈꯤꯕꯗ ꯑꯔꯣꯏꯕꯅꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯆꯪꯂꯛꯑꯣꯏ ꯁꯨꯛꯆꯪ ꯆꯪꯉꯛꯑꯣꯏ ꯉꯁꯤꯐꯥꯎ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯑꯋꯥꯠ ꯑꯄꯥ ꯍꯪꯕꯤꯈ꯭ꯔꯕꯣ ꯑꯩꯒꯤ ꯐꯤꯔꯣꯜ ꯑꯍꯟꯕ ꯑꯃ ꯂꯩꯕꯤꯈ꯭ꯔꯕ ꯑꯩꯅ ꯀꯩꯅꯣꯝꯃ ꯆꯥꯅꯤꯡꯉꯦ ꯍꯥꯏꯕꯗ ꯊꯤꯕꯣꯛ ꯋꯥꯛ ꯄꯜꯂꯒ ꯉꯥꯡꯕꯤꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯒ ꯑꯕꯨꯡꯉꯣꯒꯤꯅ ꯑꯋꯥꯠ ꯑꯄꯥ ꯍꯪꯗꯨꯅ ꯆꯥꯅꯤꯡꯕ ꯂꯣꯏꯅ ꯄꯤꯖꯕ ꯑꯩꯁꯦ ꯆꯥꯅꯤꯡꯉꯝꯃꯣꯏ ꯈꯟꯕ꯭ꯔꯣ ꯐꯤꯔꯣꯜ ꯑꯍꯟꯕ ꯀꯥꯗꯣ ꯁꯦꯠꯅꯤꯡꯉꯝꯃꯣꯏ ꯈꯟꯕ꯭ꯔꯣ ꯉꯁꯤꯐꯥꯎꯕ ꯑꯩꯅ ꯀꯩ ꯍꯥꯏꯈꯤꯒꯦ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯇꯨꯃꯤꯟꯅ ꯁꯨꯝ ꯂꯩꯁꯤꯟꯕꯅꯦ ꯑꯗꯨ ꯃꯌꯥꯝꯗꯣ ꯀꯣꯊꯣꯛꯂꯒ ꯉꯥꯡꯕꯒꯤ ꯀꯔꯤ ꯃꯊꯧ ꯇꯥꯒꯦ ꯃꯤꯗꯤꯅꯦ ꯅꯨꯄꯥꯅꯦ ꯅꯨꯄꯥ ꯅꯪꯅ ꯅꯨꯄꯤ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯌꯨꯝꯁꯤꯗꯩ ꯆꯠꯈ꯭ꯔꯗꯧꯕ ꯑꯗꯨꯁꯨ ꯑꯔꯩꯕ ꯃꯥꯟꯖꯥꯡ ꯄꯨꯝꯅꯃꯛ ꯇꯦꯡꯒꯩ ꯈꯣꯠꯂꯒ ꯄꯨꯈꯤꯗꯧꯔꯤꯕ ꯈꯪꯉꯦꯗꯅ ꯏꯆꯥ ꯅꯨꯄꯥꯁꯤꯗꯤ ꯍꯌꯦꯡꯋꯥꯏ ꯑꯩꯈꯣꯏꯅ ꯍꯟꯅꯨꯔꯐꯥꯎ ꯁꯦꯕꯥ ꯇꯧꯗꯅ ꯌꯨꯝꯁꯤꯗ ꯂꯦꯡꯗ ꯂꯩꯗꯧꯔꯤꯕ ꯈꯪꯉꯕ ꯑꯗꯨꯅ ꯏꯆꯥ ꯅꯨꯄꯥ ꯂꯨꯅ ꯇꯧꯕꯁꯦ ꯃꯁꯥꯅ ꯇꯥꯕꯅꯤ ꯃꯃꯥꯒꯤ ꯊꯥꯖꯗꯅ ꯉꯥꯡꯂꯛꯂꯤꯕ ꯋꯥꯗꯨꯗ ꯇꯝꯐꯥꯗꯤ ꯋꯥ ꯉꯥꯡꯕ ꯊꯣꯛꯇ꯭ꯔꯤ ꯎꯌꯨꯡꯒꯨꯝꯅ ꯌꯦꯡꯈꯤꯕ ꯑꯃꯗ ꯌꯦꯡꯗꯨꯅ ꯆꯞ ꯂꯦꯞꯇꯨꯅ ꯂꯩꯈ꯭ꯔꯤ ꯃꯃꯥ ꯏꯆꯟꯁꯨ ꯃꯁꯥꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯗꯨ ꯀꯩꯁꯨ ꯈꯟꯖꯤꯟꯅꯗ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯑꯉꯛꯄꯅꯤ ꯃꯃꯥ ꯃꯍꯥꯛꯁꯨ ꯅꯨꯄꯤꯅꯤ ꯅꯨꯄꯤ ꯃꯥꯅ ꯃꯆꯥꯅꯨꯄꯤꯗ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡ ꯀꯔꯝꯕ ꯃꯆꯥ ꯑꯣꯏꯕꯤꯅ ꯈꯥꯡꯕ ꯉꯝꯒꯅꯤ ꯉꯁꯥꯏ ꯃꯈꯩ ꯃꯃꯥꯒ ꯃꯆꯦꯒꯅ ꯈꯠꯅꯔꯤꯕꯗꯨ ꯗꯣꯂꯨꯁꯨ ꯃꯥꯒꯤ ꯀꯥꯗꯒꯤ ꯇꯥꯏ ꯇꯞꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯇꯨꯅ ꯃꯁꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ ꯏꯆꯦ ꯇꯝꯐꯥ ꯋꯥꯈꯜ ꯂꯥꯛꯇꯨꯅ ꯃꯅꯥꯎ ꯅꯨꯄꯥꯅ ꯀꯧꯔꯤꯕꯗꯨ ꯁꯥꯁꯤꯟꯅꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂ ꯀꯨꯝꯂꯛꯏ ꯀꯩ ꯍꯥꯏꯒꯦ ꯆꯥꯛ ꯂꯥꯝꯂꯕ꯭ꯔꯣ ꯂꯥꯝꯗꯦ ꯏꯆꯦ ꯅꯪ ꯌꯥꯝ ꯋꯥꯔꯕꯣ ꯅꯍꯥꯟꯈꯩ ꯑꯩꯅ ꯏꯆꯦꯗꯒꯤ ꯆꯥ ꯃꯨꯜꯂꯒ ꯑꯗꯨꯝ ꯊꯛꯄꯗꯣ ꯁꯥꯎꯅꯤꯡꯕ꯭ꯔꯥ ꯑꯩꯗꯤ ꯏꯆꯦꯗ ꯀꯤꯖꯕꯅꯤ ꯏꯆꯦꯅ ꯁꯥꯎꯔꯛꯀꯗ꯭ꯔꯥ ꯈꯜꯂꯒ ꯏꯆꯦꯒꯤ ꯁꯔꯨꯛꯇꯣ ꯑꯗꯨꯝ ꯃꯨꯟꯕꯅꯤ ꯑꯗꯣ ꯏꯆꯦꯗꯤ ꯁꯨꯡꯁꯥꯎ ꯁꯥꯎꯔꯛꯇꯦ ꯑꯩꯉꯣꯟꯗ ꯁꯥꯎꯔꯒ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯒ ꯑꯩꯅ ꯆꯦꯟꯕꯗꯣ ꯀꯨꯏꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯈꯤꯗꯕ ꯑꯗꯨꯒꯤ ꯅꯨꯡꯉꯥꯏꯕ ꯅꯣꯛꯈꯤꯕꯗꯣ ꯃꯥꯡꯍꯟꯅꯤꯡꯗꯕꯒꯤ ꯑꯩꯅ ꯏꯆꯦꯗ ꯁꯥꯎꯅꯕ ꯇꯧꯕꯅꯦ ꯏꯆꯦ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯏꯆꯦꯒꯤ ꯕꯨꯡꯉꯣ ꯏꯆꯦ ꯁꯥꯎꯗꯦ ꯏꯅꯥꯎꯒꯤ ꯋꯥꯈꯜ ꯑꯩ ꯈꯪꯉꯤ ꯑꯗꯣ ꯏꯆꯦꯗꯤ ꯌꯨꯝꯁꯤꯗ ꯀꯨꯏꯅ ꯂꯩꯅꯤꯡꯗ꯭ꯔꯤ ꯏꯃꯥꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯑꯩ ꯀꯌꯥ ꯌꯥꯅꯤꯡꯗꯦ ꯌꯨꯝꯁꯤ ꯁꯨꯝ ꯂꯩꯔꯕꯗꯤ ꯀꯨꯏꯅ ꯍꯤꯡꯗꯧꯁꯨ ꯃꯥꯟꯗꯦ ꯑꯕꯨꯡꯉꯣ ꯑꯩ ꯌꯨꯝ ꯊꯥꯗꯣꯛꯂꯒ ꯆꯠꯈ꯭ꯔꯒꯦ ꯑꯩꯅ ꯏꯆꯦ ꯈꯥꯝꯕꯒꯤ ꯄꯥꯡꯒꯜꯁꯨ ꯂꯩꯇꯦ ꯑꯗꯣ ꯏꯆꯦꯅ ꯆꯠꯀꯦ ꯍꯥꯏꯔꯁꯨ ꯏꯌꯥꯝꯕ ꯄꯥꯔꯤꯒꯤ ꯃꯇꯨꯡ ꯑꯣꯏꯅ ꯏꯟꯈ꯭ꯔꯣ ꯏꯃꯥꯅ ꯏꯆꯦꯕꯨ ꯏꯟꯊꯣꯛꯂꯁꯨ ꯅꯧꯄꯥꯅ ꯊꯕꯛ ꯁꯨꯔꯒ ꯁꯦꯜ ꯇꯥꯟꯗꯨꯅ ꯏꯆꯦꯕꯨ ꯁꯣꯏꯗꯅ ꯂꯧꯈꯠꯀꯅꯤ ꯏꯆꯦ ꯅꯪ ꯑꯩꯕꯨ ꯊꯥꯖꯕ꯭ꯔꯥ ꯏꯆꯦꯒꯤ ꯕꯨꯡꯉꯣ ꯏꯆꯦꯅ ꯅꯪꯕꯨ ꯊꯥꯖꯩ ꯋꯥꯈꯜ ꯇꯥꯗ꯭ꯔꯕ ꯏꯃꯥꯁꯦ ꯅꯪꯅ ꯂꯨꯅ ꯇꯧꯕꯤꯌꯨ 이맛에 너무리 낭나 와까 달라오고 낭수 나 사기는 덕동자루로 이제는 타박 루실레가 작동놈을 떠오르게 ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯄꯥꯕꯁꯨ ꯊꯕꯛ ꯍꯜꯂꯛꯑꯅꯤ ꯆꯣ ꯗꯣꯂꯨ ꯃꯆꯦꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈ꯭ꯔꯦ ꯃꯆꯦꯕꯨ ꯌꯨꯝꯗꯒꯤ ꯆꯠꯈꯤꯅꯤ ꯈꯟꯕꯗ ꯗꯣꯂꯨ ꯃꯃꯤꯠꯇꯒꯤ ꯃꯄꯤꯁꯨ ꯂꯦꯞꯄ ꯂꯩꯇ ꯇꯥꯔꯛꯏ ꯊꯥꯡꯂꯤꯕ ꯈꯣꯡꯊꯥꯡꯗꯨꯅ ꯄꯥꯔꯤꯈꯣꯏꯒꯤ ꯌꯨꯝ ꯇꯥꯅ ꯇꯞꯅ ꯆꯠꯈ꯭ꯔꯦ ꯃꯝꯂꯤ ꯃꯝꯂꯤ ꯇꯧꯔꯛꯂꯤ ꯄꯥꯔꯤꯒ ꯏꯅꯥꯎꯕꯒꯁꯨ ꯂꯧꯕꯨꯛꯇꯒꯤ ꯀꯥꯔꯛꯏ ꯂꯝꯕꯤꯒꯤ ꯅꯥꯀꯟꯗ ꯗꯣꯂꯨꯅ ꯐꯝꯗꯨꯅ ꯉꯥꯏꯔꯤ ꯄꯥꯔꯤ ꯂꯥꯛꯄ ꯎꯕꯗ ꯗꯣꯂꯨ ꯆꯦꯟꯁꯤꯜꯂꯛꯏ ꯏꯌꯥꯝꯕ ꯄꯥꯔꯤ ꯑꯩ ꯇꯝꯐꯥꯒꯤ ꯃꯄꯥ ꯅꯨꯄꯥꯅꯤ ꯏꯅꯥꯎ ꯀꯩꯗꯧꯔꯦ ꯃꯝꯂꯀꯥꯟꯁꯤꯗ ꯅꯪꯅ ꯁꯤꯗ ꯂꯩꯔꯝꯃꯤꯁꯦ 이제도 ngасai 이마가 ꯌꯥꯝ ꯈꯠꯅꯈꯤꯕꯅꯤ 이양바가 이제가 누시네이나 이마나서 ꯉꯥꯡꯈꯤꯕꯅꯤ 이양바 이제도 ꯌꯨꯝ ꯊꯥꯗꯣꯛꯂꯒ ꯆꯠꯈ꯭ꯔꯅꯤ ꯍꯥꯏ 이제는 ꯐꯠꯇꯅꯨꯡꯗ ꯊꯣꯛꯇ꯭ꯔꯤꯉꯩ 이양바ꯅ 이제ꯕꯨꯝꯇ ꯂꯧꯁꯤꯟꯕꯤꯌꯨ ꯁꯦ ꯀꯩꯁꯨꯝ ꯈꯟꯒꯅꯨ ꯅꯈꯣꯏꯅ ꯁꯦꯡꯕꯨ ꯑꯩꯅ ꯁꯣꯏꯗꯅ ꯂꯧꯒꯅꯤ ꯃꯥꯅ ꯆꯠꯀꯅꯤ ꯍꯥꯏꯗꯣ ꯀꯥꯏꯗꯅꯣ ꯅꯠꯇꯦ ꯀꯥꯏ ꯆꯠꯇꯣꯏꯅꯣ ꯑꯩꯅꯦ ꯍꯣꯔꯦꯟꯗꯒꯤ ꯅꯈꯣꯏ ꯊꯣꯡꯒꯥꯜꯗ ꯑꯗꯨꯝ ꯁꯪꯂꯒ ꯂꯩꯒꯦ ꯃꯥꯅ ꯊꯣꯛꯂꯁꯨ ꯑꯩꯒ ꯊꯦꯡꯅꯅꯕ ꯀꯩꯁꯨ ꯈꯟꯒꯅꯨ ꯂꯥꯎ ꯅꯪꯁꯨ ꯌꯨꯝꯐꯥꯎ ꯊꯤꯟꯕꯤꯒꯦ ꯃꯝꯁꯤꯜꯂꯛꯏ ꯌꯥꯔꯅꯤ ꯑꯩ ꯆꯦꯜꯂꯒ ꯑꯗꯨꯝ ꯆꯠꯈ꯭ꯔꯒꯦ ꯋꯥꯁꯤ ꯇꯝꯒꯦꯅ ꯉꯁꯥꯏꯗꯒꯤ ꯏꯌꯥꯝꯕ ꯂꯥꯛꯄ ꯉꯥꯏꯕꯅꯤ ꯏꯆꯦꯗꯨ ꯁꯦꯟꯅꯕꯤꯌꯨꯀꯣ ꯏꯌꯥꯝꯕ ꯑꯩꯁꯨ ꯆꯠꯂꯒꯦ ꯇꯣꯂꯨꯗꯨ ꯃꯌꯨꯝꯂꯣꯝꯗ ꯆꯦꯟꯈ꯭ꯔꯦ ꯃꯁꯤꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯈꯪꯕ ꯃꯅꯥꯎꯅꯤ ꯃꯁꯤꯅ ꯄꯥꯔꯤꯒꯤ ꯅꯥꯛꯇ ꯀꯩꯁꯨ ꯆꯠꯂꯣꯏ ꯍꯥꯏꯕꯁꯨ ꯇꯣꯂꯨꯅ ꯈꯪꯕꯗꯒꯤ ꯄꯥꯔꯤꯗ ꯋꯥꯔꯤ ꯄꯨꯝꯕ ꯇꯝꯂꯝꯕꯅꯤ 이나오ꯕꯅ ꯆꯦꯟꯈ꯭ꯔꯤꯕ ꯗꯣꯂꯨꯗ ꯌꯦꯡꯂꯒ 이다오 ꯃꯄꯥ ꯅꯨꯄꯥꯁꯤꯅ ꯁꯨꯃꯥꯏꯅ ꯂꯥꯛꯂꯒ ꯄꯥꯎ ꯇꯝꯃꯤꯁꯤꯅꯗꯤ ꯃꯃꯥꯗꯨꯅ ꯌꯥꯝ ꯊꯤꯅ ꯉꯥꯡꯕꯤꯔꯝꯗꯧ ꯃꯥꯟꯗ꯭ꯔꯣ ꯑꯩꯅ ꯈꯪꯕꯗꯁꯨ ꯃꯣꯏ ꯃꯃꯥꯗꯣ ꯃꯁꯤꯡ ꯈꯔ ꯀꯜꯂꯦꯟ ꯇꯥꯏ ꯇꯝꯐꯥꯗꯁꯨ ꯂꯨꯅ ꯇꯧꯕ ꯈꯔ ꯋꯥꯠꯄ ꯃꯥꯜꯂꯦ ꯀꯥꯟꯗꯦ ꯌꯨꯝ ꯌꯧꯔꯒ ꯅꯈꯣꯡ ꯅꯈꯨꯠ ꯆꯥꯝꯊꯣꯛꯑꯒꯅꯦ ꯃꯣꯏꯒꯤ ꯊꯣꯡꯒꯥꯜꯗ ꯁꯪꯉꯒ ꯂꯩꯔꯣ ꯆꯥꯛꯀꯅꯦ ꯀꯣꯟꯅ ꯆꯥꯔꯣꯏꯕꯣ ꯐꯠꯇꯅꯨꯡꯗ ꯊꯣꯛꯇꯅ ꯑꯃꯨꯛ ꯉꯥꯎꯗꯅ ꯆꯠꯅꯅꯤ ꯂꯥꯛꯑꯣ ꯌꯨꯝꯗ ꯍꯥꯟꯅ ꯆꯠꯂꯨꯈꯤꯁꯦ 이나오ꯕꯅ ꯄꯥꯔꯤꯗꯨ ꯆꯤꯡꯗꯨꯅ ꯃꯌꯨꯝꯗ ꯄ꯭ꯔꯕ꯭ꯔꯞ ꯆꯠꯈ꯭ꯔꯤ ꯃꯝꯁꯤꯜꯂꯛꯂꯤ ꯇꯝꯐꯥ ꯆꯥꯛ ꯂꯣꯏꯔꯗꯨꯅ ꯆꯥꯛꯇꯨ ꯃꯥꯒꯤ ꯁꯔꯨꯛ ꯈꯥꯏꯗꯣꯛꯂꯤ ꯃꯃꯥ ꯃꯄꯥꯁꯨ ꯆꯪꯂꯛꯂꯒ ꯆꯥꯛ ꯆꯥꯕ ꯍꯧꯈ꯭ꯔꯤ ꯗꯣꯂꯨ ꯇꯞꯅ ꯆꯪꯂꯛꯂꯒ ꯆꯥꯛꯇꯨ ꯇꯞꯅ ꯆꯥꯕ ꯍꯧꯏ
ꯃꯁꯤꯗꯁꯨ ꯑꯃꯨꯛ ꯌꯦꯡꯉꯤ ꯇꯝꯐꯥ ꯋꯥ ꯉꯥꯡꯗꯦ ꯇꯨꯃꯤꯟꯅ ꯃꯥꯒꯤ ꯆꯥꯛ ꯆꯥꯐꯝ ꯊꯣꯛꯄ ꯑꯗꯨꯃꯛ ꯆꯥꯏ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯆꯥꯛ ꯇꯣꯛꯂꯗꯨꯅ ꯃꯃꯥ ꯃꯄꯥꯁꯨ ꯃꯈꯨꯠ ꯍꯥꯝꯗꯣꯛꯇꯨꯅ ꯄꯣꯊꯥꯅꯕ ꯆꯪꯈ꯭ꯔꯦ ꯏꯆꯦ ꯊꯕꯛ ꯂꯣꯏꯁꯤꯟꯕꯁꯦ ꯑꯩꯁꯨ ꯌꯥꯎꯕꯤꯌꯨꯔꯥ ꯌꯥꯔꯅꯤꯌꯦ ꯏꯆꯦ ꯑꯗꯨꯝ ꯇꯧꯔꯒꯦ ꯆꯪꯉꯣ ꯅꯪꯁꯨ ꯄꯣꯊꯥꯅꯕ ꯇꯧꯔꯨꯔꯣ ꯃꯁꯦꯅ ꯌꯥꯔꯅꯤ ꯍꯥꯏꯔꯁꯨ ꯗꯣꯂꯨ ꯃꯁꯦꯅ ꯀꯣꯟ ꯐꯦꯡꯕꯗꯨ ꯁꯪꯕꯤꯔꯤ ꯀꯣꯟ ꯐꯦꯡꯕ ꯂꯣꯏꯔꯒ ꯃꯅꯤꯡ ꯊꯣꯡꯗꯨ ꯂꯣꯟꯁꯤꯜꯂꯝꯂꯒ ꯗꯣꯂꯨ ꯃꯥꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯦ ꯇꯝꯐꯥꯁꯨ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤꯔꯝꯃꯤ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯤ ꯇꯝꯐꯥꯗꯤ ꯇꯨꯝꯊꯕ ꯌꯥꯗ ꯃꯄꯤ ꯇꯥꯅ ꯀꯞꯇꯨꯅ ꯂꯩꯔꯤ ꯃꯆꯥꯅꯨꯄꯤ ꯑꯩꯕꯨꯅ ꯃꯆꯥ ꯑꯣꯏꯅ ꯈꯟꯗꯕ ꯏꯃꯥ ꯅꯪꯁꯨ ꯅꯨꯄꯤꯅꯤꯀꯣ ꯅꯣꯡꯃꯗꯤ ꯑꯩꯒꯤ ꯃꯤꯡ ꯀꯧꯗꯨꯅ ꯁꯣꯏꯗꯅ ꯅꯤꯡꯉꯝꯗꯕ ꯄꯣꯛꯂꯛꯈꯤꯅꯤ ꯉꯁꯤ ꯅꯆꯥ ꯑꯩꯅ ꯇꯥꯔꯤꯕ ꯃꯤꯠꯀꯤ ꯄꯤꯁꯤꯒꯤ ꯃꯃꯜ ꯁꯣꯏꯗꯅ ꯈꯪꯂꯛꯈꯤꯅꯤ ꯕꯥꯕꯥ ꯅꯪ ꯑꯩꯕꯨꯗꯤ ꯋꯥꯔꯧꯒꯅꯨꯀꯣ ꯑꯁꯤ ꯍꯥꯏꯔꯒ ꯇꯝꯐꯥ ꯃꯥꯒꯤ ꯀꯥꯗꯒꯤ ꯇꯞꯅ ꯊꯣꯛꯂꯛꯏ ꯃꯃꯥꯡ ꯊꯣꯡꯗꯣ ꯍꯥꯡꯗꯨꯅ ꯃꯄꯥꯟ ꯇꯝꯅ ꯊꯣꯛꯈ꯭ꯔꯦ ꯊꯣꯡ ꯍꯥꯡꯕꯒꯤ ꯃꯈꯣꯜꯗꯨ ꯗꯣꯂꯨꯁꯨ ꯇꯥꯏ ꯃꯁꯦ ꯊꯣꯛꯈ꯭ꯔꯦ ꯈꯪꯂꯕꯗ ꯈꯖꯤꯛꯁꯨ ꯄꯥꯈꯠꯄ ꯐꯥꯎꯏ ꯑꯗꯨꯕꯨ ꯄꯥꯔꯤꯗ ꯊꯥꯖꯕ ꯊꯝꯈꯤꯕꯅ ꯃꯁꯦꯒꯤ ꯃꯇꯨꯡꯁꯨ ꯏꯟꯅꯔꯛꯇ꯭ꯔꯦ ꯊꯣꯡꯒꯥꯜꯂꯣꯝꯗ ꯇꯝꯐꯥꯗꯨ ꯇꯞꯅ ꯊꯣꯛꯂꯛꯏ ꯊꯥꯡꯂꯤꯕ ꯈꯣꯡꯊꯥꯡ ꯑꯗꯨꯅ ꯊꯣꯡꯒꯥꯜꯗꯒꯤ ꯈꯔ ꯆꯠꯂꯒ ꯂꯩꯕ ꯈꯣꯡꯅꯥꯡ ꯑꯆꯧꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇꯝꯅ ꯂꯥꯛꯏ ꯃꯐꯝꯗ ꯌꯧꯔꯕꯗ ꯇꯝꯐꯥ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯏ ꯃꯥꯅ ꯏꯜꯂꯛꯂꯤꯕ ꯐꯤꯗꯨ ꯂꯧꯊꯣꯛꯇꯨꯅ ꯐꯤꯗꯨꯗ ꯃꯨꯟꯅ ꯌꯦꯡꯏ ꯁꯣꯝꯗ ꯄꯥꯔꯤꯁꯨ ꯇꯝꯐꯥꯒꯤ ꯇꯨꯡꯗ ꯇꯞꯅ ꯇꯥꯟꯅꯔꯛꯄꯅꯤ ꯏꯅꯥꯎꯕꯁꯨ ꯏꯟꯅꯔꯛꯂꯤ ꯇꯝꯐꯥꯅ ꯐꯤ ꯂꯧꯊꯣꯛꯂꯒ ꯊꯧꯔꯤꯌꯥꯟꯒꯤ ꯇꯧꯈꯤꯕꯗꯨꯗ ꯑꯅꯤꯗꯨ ꯄ꯭ꯔꯕꯨꯞ ꯆꯦꯟꯁꯤꯜꯂꯤ ꯇꯨꯡꯗꯒꯤ ꯏꯅꯥꯎꯕꯅ ꯈꯪꯂꯥꯎ ꯂꯥꯎꯁꯤꯜꯂꯤ ꯀꯩꯗꯅꯣ ꯅꯪ ꯁꯤꯗ ꯍꯥ ꯏꯃꯥ ꯇꯝꯐꯥ ꯄꯥꯏꯔꯝꯂꯤꯕ ꯐꯤꯒꯗꯨ ꯂꯥꯛꯅ ꯂꯪꯊꯣꯛꯈ꯭ꯔꯦ ꯑꯊꯦꯡꯕ ꯑꯍꯤꯡꯗꯨꯗ ꯑꯗꯨꯝꯅ ꯈꯪꯂꯥꯎ ꯂꯥꯎꯁꯤꯜꯂꯛꯄꯗꯨꯗꯗꯤ ꯃꯤꯍꯨꯜ ꯁꯨꯈꯤꯗ꯭ꯔꯦ ꯇꯞꯅ ꯌꯦꯡꯈꯠꯂꯛꯄꯗꯗꯤ ꯄꯥꯔꯤꯒ ꯏꯅꯥꯎꯕꯒ ꯑꯣꯏꯔꯝꯕꯗꯨꯗ ꯉꯛꯅ ꯇꯥ ꯄꯥꯔꯤ ꯇꯥ ꯏꯅꯥꯎꯕ ꯅꯣꯏ ꯑꯅꯤꯗꯤ ꯃꯐꯝꯁꯤꯗ ꯀꯩꯗꯧꯔꯤꯕ 이나오구나 이스 마하는 거에 흥질이 아데 와항두디 이반이 항동니네 나디 능기시 깨도이 콩낭마 콩시다 라이 사남 통레이라바 나두서 행시다 파리나 땀파다 문에 ꯌꯦꯡꯂꯒ ꯅꯪ ꯑꯩꯒꯤꯁꯨ ꯈꯟꯗ꯭ꯔꯕ꯭ꯔꯥ ꯅꯪꯅ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯅ ꯂꯩꯍꯧꯕꯗꯣ ꯐꯤꯕꯝꯁꯨ ꯈꯖꯤꯛꯇ ꯈꯪꯕꯤꯗ꯭ꯔꯤꯁꯤ ꯀꯩꯒꯤꯅꯣ ꯅꯪ ꯅꯕꯨꯛ ꯌꯥꯝ ꯐꯠꯇꯦ ꯇꯝꯐꯥ ꯅꯪ ꯅꯩꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯝꯃꯣꯏ ꯑꯩ ꯈꯪꯉꯤ ꯍꯩꯇꯅ ꯅꯪꯕꯨ ꯈꯟꯖꯕ ꯈꯛꯇꯅꯤ ꯃꯇꯥꯡ ꯆꯥꯔꯤꯉꯩꯁꯤꯗ ꯈꯔ ꯀꯞꯁꯟꯅꯒꯦ ꯏꯇꯥꯎ ꯇꯝꯐꯥꯒꯤꯁꯦ ꯑꯩ ꯅꯨꯡꯁꯤꯕ ꯑꯣꯏꯔꯝꯗꯦ ꯏꯇꯥꯎ ꯍꯥ ꯑꯣ ꯇꯣꯛꯁꯤ ꯑꯩ ꯇꯧꯒꯦ ꯃꯁꯝ ꯑꯁꯥꯡꯕꯁꯦ ꯈꯨꯗꯥꯡ ꯌꯦꯠꯂꯒ ꯐꯧꯗꯤ ꯍꯥꯏꯒꯠꯄꯗꯧꯅ ꯍꯥꯏꯒꯠꯀꯦ ꯑꯩ ꯇꯧꯒꯦ ꯀꯩꯝ ꯈꯟꯒꯅꯨ ꯏꯅꯥꯎꯕꯒꯤ ꯋꯥꯗꯨꯗ ꯇꯝꯐꯥꯗꯤ ꯃꯣꯃꯣꯟ ꯅꯣꯛꯂꯛꯏ ꯃꯥꯅ ꯅꯣꯛꯂꯛꯄꯗꯨꯗ ꯑꯅꯤꯗꯨ ꯑꯃꯨꯛ ꯌꯦꯡꯅꯩ ꯑꯗꯨꯒ ꯇꯝꯐꯥꯗ ꯃꯨꯟꯅꯃꯨꯛ ꯌꯦꯡꯉꯤ ꯇꯝꯐꯥꯅ ꯀꯩꯗꯧꯔꯒꯦ ꯀꯞꯄ ꯂꯦꯞꯄꯒ ꯑꯩꯉꯣꯟꯗ ꯃꯨꯟꯅꯃꯨꯛ ꯌꯦꯡ ꯂꯩꯔꯤꯅꯤ ꯇꯥꯏꯅꯥꯎꯕ ꯑꯩꯒꯤ ꯁꯝꯁꯤ ꯈꯨꯗꯥꯡ ꯌꯦꯠꯅꯤꯗꯥꯏꯅꯦ ꯌꯦꯠꯄꯕꯨ ꯊꯨꯡꯒꯗ꯭ꯔꯣ ꯄꯥꯔꯤ ꯆꯂꯩ ꯑꯩ ꯂꯩꯔꯤꯉꯩ ꯁꯤꯒꯤ ꯅꯨꯄꯤ ꯐꯪꯗꯕꯁꯤꯅ ꯅꯁꯪ ꯎꯐꯣꯏ ꯌꯥꯄꯣꯟꯇꯦ ꯀꯥꯟꯗꯦꯁꯤ ꯑꯗꯨꯒꯤ ꯁꯔꯨꯛ ꯑꯩꯈꯣꯏ ꯆꯠꯁꯤꯜꯂꯛꯑꯣ ꯏꯃꯥꯗꯣ ꯃꯃꯧ ꯄꯨꯔꯛꯀꯅꯤ ꯍꯥꯏꯔꯝꯃꯒ ꯑꯩꯅ ꯊꯦꯝꯃ ꯊꯝꯃꯝꯃꯕꯅꯤ ꯇꯥꯟ ꯆꯥꯔꯗꯤ ꯍꯧꯖꯤꯛꯐꯥꯎ ꯇꯨꯝꯗꯕꯤ ꯉꯥꯏꯔꯝꯕ꯭ꯔꯥ ꯈꯪꯄꯣꯟꯇꯦ ꯂꯥꯛꯑꯣ ꯍꯥꯏꯕ ꯑꯃꯨꯛ ꯆꯞ ꯌꯨꯡꯉ ꯂꯩꯈ꯭ꯔꯦ ꯂꯥꯛꯑꯣ ꯍꯥꯏꯔꯒ ꯏꯅꯥꯎꯕꯅ ꯑꯁ ꯃꯈꯣꯏꯁꯤ ꯀꯣꯛ ꯄꯥꯏꯔ ꯆꯤꯡꯒꯨꯅꯤ ꯑꯗꯨꯗ ꯂꯥꯎ ꯈꯣꯡ ꯇꯧꯔꯒꯅ ꯇꯨꯡꯗꯩ ꯈꯨꯠꯁꯦꯞꯁꯤꯅ ꯃꯉꯛ ꯁꯨꯝ ꯌꯥꯟꯁꯤꯜꯂꯛꯀꯦ ꯆꯣꯆꯣ ꯊꯦꯡꯉꯤ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯂꯩꯀꯥꯏꯒꯤ ꯍꯅꯨꯕ ꯍꯅꯨꯕꯤ ꯐꯠꯇꯕꯁꯤꯡꯅ ꯁꯥꯟꯅꯕ ꯕꯨꯠꯁꯤꯡꯗꯣ ꯑꯃꯨꯛ ꯊꯣꯛꯂꯛꯑꯅꯤ ꯆꯠꯂꯣꯅꯦ ꯆꯠꯂꯣꯍꯦ ꯀꯥꯡꯅ ꯀꯥꯡ ꯆꯤꯛꯄꯅꯤ ꯑꯃꯨꯛ ꯌꯦꯡꯅꯗ ꯂꯩ ꯆꯠꯂꯣꯏ ꯏꯅꯥꯎꯕꯅ ꯏꯁꯧ ꯂꯥꯡꯉꯛꯄꯗꯨꯗ ꯄꯥꯔꯤꯁꯨ ꯇꯝꯐꯥꯒꯤ ꯃꯈꯨꯠꯇꯨ ꯇꯥꯞ ꯄꯥꯏꯔꯒ ꯃꯌꯨꯝꯗ ꯄ꯭ꯔꯃꯨꯛ ꯆꯠꯈ꯭ꯔꯦ ꯇꯝꯐꯥꯁꯨ ꯋꯥ ꯑꯝꯇ ꯍꯥꯏꯗ꯭ꯔꯤ ꯏꯅꯥꯎꯕꯅ ꯇꯨꯡꯗ ꯀꯅꯥ ꯀꯅꯥ ꯎꯍꯧꯏ ꯍꯥꯏꯅ ꯅꯥꯀꯟ ꯅꯥꯀꯟꯗ ꯂꯩ ꯂꯩꯗꯨꯅ ꯌꯦꯡꯉꯤ ꯁꯨꯝ ꯂꯥꯛꯄꯅ ꯄꯥꯔꯤ ꯍꯣꯏꯒꯤ ꯃꯌꯨꯝ ꯌꯧꯔꯦ ꯍꯥꯏꯕꯒ ꯇꯧꯕꯒ ꯄꯥꯔꯤꯒꯤ ꯃꯃꯥꯗꯣ ꯃꯪꯒꯣꯜꯗ ꯈꯨꯅꯤꯡ ꯀꯥꯡꯗꯅ ꯃꯆꯥꯅꯨꯄꯥ ꯂꯥꯛꯄ꯭ꯔꯥ ꯌꯦꯡꯉꯤ ꯄꯥꯔꯤꯒ ꯏꯅꯥꯎꯕꯒꯅ ꯊꯣꯡꯒꯥꯜꯗꯒꯤ ꯆꯪꯂꯛꯄꯗꯨꯗ ꯅꯣꯛꯂꯒ ꯁꯨꯃꯥꯡꯗ ꯆꯦꯟꯊꯔꯛꯏ ꯍꯥꯏ ꯏꯅꯥꯎꯕ ꯏꯃꯧ ꯄꯨꯔꯛꯀꯅꯤꯗꯥꯏꯅꯦ ꯍꯥ ꯅꯈꯣꯏ ꯑꯅꯤꯅ ꯀꯗꯥꯏꯅꯣ ꯏꯅꯦ ꯏꯇꯥꯎꯒꯤ ꯇꯨꯡꯗ ꯂꯦꯞꯄꯤꯁꯤ ꯎꯗ꯭ꯔꯕꯣ ꯆꯥꯎꯃꯟꯗꯅ ꯎꯗ꯭ꯔ ꯃꯥꯜꯂꯦꯅꯦ ꯄꯥꯔꯤꯒꯤ ꯇꯨꯡꯗ ꯇꯝꯐꯥꯅ ꯇꯤꯡꯉꯛ ꯌꯦꯡꯗꯨꯅ ꯂꯦꯞꯂꯤꯕꯗꯨ ꯎꯔꯦ ꯃꯁꯤ ꯑꯉꯥꯎꯕꯁꯤꯗꯤ ꯏꯆꯥ ꯅꯨꯄꯥꯒꯤ ꯇꯨꯡꯁꯤꯗ ꯂꯦꯞꯄꯗꯤ ꯀꯔꯝꯍꯥꯏ ꯎꯗꯧꯔꯤ 이붕어 한도어시 이모시 숨lum잔단 레이라노 한도 ꯑꯁꯤ ꯍꯥꯏꯔꯒ ꯃꯆꯥꯅꯨꯄꯥꯗꯨ ꯂꯥꯛꯇꯨꯅ ꯏꯟꯊꯣꯛꯏ ꯇꯝꯐꯥꯁꯨ ꯃꯃꯥꯗ ꯈꯨꯏꯔꯝꯃꯤ ꯃꯃꯥꯗꯨ ꯅꯣꯛꯂꯒ ꯇꯝꯐꯥꯒꯤ ꯃꯀꯣꯛꯇ ꯅꯥꯟꯊꯕꯤ ꯂꯥꯛꯑꯣ ꯏꯃꯥꯒꯅꯦ ꯏꯃꯨꯡꯗ ꯆꯪꯉꯁꯤ ꯍꯌꯦꯡ ꯑꯌꯨꯛ ꯉꯟꯇꯥ ꯄꯥꯎ ꯍꯥꯏꯗꯣꯛꯄꯒꯤ ꯃꯤꯒꯅꯦ ꯂꯣꯏꯅ ꯍꯥꯏꯕ ꯂꯣꯏꯈ꯭ꯔꯕ ꯏꯃꯥꯅ ꯍꯣꯏ ꯏꯃꯥ ꯌꯥꯏꯅꯦ ꯏꯇꯥꯎ ꯅꯪꯒꯗꯤ ꯀꯥꯎꯊꯣꯛꯄꯤꯔꯕꯒ ꯆꯪꯈ꯭ꯔꯦ ꯅꯍꯥꯟꯈꯩꯗꯤ ꯏꯕꯨꯡꯉꯣ ꯇꯧꯔꯝꯕꯗꯣ ꯍꯧꯖꯤꯛꯇꯤ ꯅꯤꯡꯐꯧ ꯅꯤꯡꯁꯤꯡꯕꯤꯗ꯭ꯔꯤꯕ
ꯁꯤ ꯌꯧꯔꯗꯤ ꯅꯪꯁꯨ ꯂꯦꯞ ꯑꯩꯁꯨ ꯌꯨꯝꯗ ꯆꯠꯂꯒꯦ ꯀꯩꯅꯣ ꯊꯦꯡꯉꯀꯥꯟꯁꯤꯗ ꯌꯨꯝꯗ ꯑꯃꯨꯛ ꯆꯠꯀꯦ ꯍꯥꯏꯔꯣ ꯁꯤꯗ ꯁꯨꯝ ꯂꯦꯛꯈ꯭ꯔꯣ ꯀꯩꯅꯣ ꯑꯦ ꯇꯝꯐꯥ ꯆꯦꯟꯕꯗ ꯑꯩꯁꯨ ꯌꯥꯎꯕꯤꯒꯦ ꯍꯥꯏꯔꯣ ꯇꯧꯅꯨ ꯑꯗꯨꯝꯕ ꯑꯩꯅꯦ ꯌꯨꯝꯗ ꯑꯗꯨꯝ ꯇꯨꯝꯖꯔꯨꯒꯦ ꯍꯥꯟꯅ ꯅꯨꯄꯤ ꯊꯤꯗ꯭ꯔꯤꯉꯩ ꯇꯧꯕꯗꯣ ꯍꯧꯖꯤꯛꯇꯤ ꯌꯥꯔꯣꯏꯅꯤꯕꯣ ꯆꯠꯂꯦ ꯊꯣꯡꯒꯥꯜꯁꯨ ꯑꯅꯤ ꯑꯍꯨꯝꯒ ꯀꯥꯟꯅꯔ ꯂꯩꯔꯁꯤꯕꯣ ꯆꯠꯂꯦ ꯅꯪꯁꯨ ꯆꯪꯉꯣ ꯅꯇꯨꯅ ꯉꯥꯏꯔꯝꯃꯅꯤ ꯅꯨꯄꯤꯅ ꯉꯝꯕꯣ ꯏꯅꯥꯎꯕꯁꯨ ꯂꯛꯅꯔꯝꯂꯒ ꯃꯌꯨꯝꯗ ꯆꯦꯟꯈ꯭ꯔꯦ ꯏꯁ ꯉꯁꯤ ꯈꯛꯇ ꯆꯦꯜꯂꯛꯄꯗ ꯉꯥꯏꯔꯤ ꯅꯨꯄꯤꯅ ꯉꯝꯕ ꯀꯥꯏ ꯁꯛꯇꯥꯁꯤꯒ ꯃꯥꯗꯤ ꯅꯨꯄꯤ ꯐꯪꯗꯕꯩ ꯆꯥꯏ ꯑꯣꯏꯔꯝꯅꯤ ꯃꯋꯥ ꯂꯧꯕꯤꯗꯦ ꯅꯨꯄꯤꯅ ꯉꯝꯒꯦꯔꯥ ꯀꯩꯅ ꯉꯝꯒꯦꯒꯦ ꯈꯠꯅꯗꯅ ꯅꯨꯡꯉꯥꯏ ꯂꯩꯔꯒ ꯂꯣꯏꯔꯦ ꯀꯩ ꯑꯁꯤ ꯍꯥꯏꯔꯒ ꯄꯥꯔꯤꯁꯨ ꯆꯣꯡꯗꯅ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯅꯣꯡ ꯉꯥꯜꯂꯛꯂꯦ ꯑꯌꯨꯛ ꯑꯉꯟꯕꯗꯨꯗ ꯄꯥꯎ ꯍꯩꯗꯣꯛꯄ ꯂꯥꯛꯂꯦ ꯏꯆꯟꯗꯤ ꯂꯥꯛꯂꯤꯕꯁꯤꯡꯗꯨ ꯐꯝꯊꯗ꯭ꯔꯤꯉꯩ ꯏꯁꯧ ꯂꯥꯡꯗꯨꯅ ꯃꯆꯥꯕꯨ ꯏꯟꯊꯣꯛꯂꯦ ꯊꯤꯜꯂꯛꯀꯅꯨ ꯍꯥꯏꯅ ꯍꯥꯟꯅ ꯃꯥꯡ ꯊꯥꯏ ꯐꯩꯖꯥꯎꯁꯨ ꯋꯥ ꯑꯝꯇ ꯉꯥꯡꯕ ꯉꯝꯗꯦ ꯃꯥꯒꯤ ꯅꯨꯄꯤꯅ ꯉꯥꯡꯂꯤꯕꯗꯨꯅ ꯆꯨꯝꯃꯦ ꯈꯟꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯁꯤꯜꯂꯤ ꯗꯣꯂꯨꯗꯤ ꯏꯃꯨꯡꯗ ꯃꯣꯃꯣ ꯅꯣꯛꯇꯨꯅ ꯂꯩ ꯃꯃꯤꯠꯇꯒꯤ ꯃꯄꯤꯁꯨ ꯂꯦꯞꯄ ꯂꯩꯇꯨꯅ ꯇꯥꯔꯛꯏ ꯃꯁꯤꯕꯨ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯈꯤꯗꯧꯔꯦ ꯈꯟꯕꯗ ꯃꯕꯨꯛꯅꯤꯡꯗꯁꯨ ꯅꯨꯡꯉꯥꯏꯖꯩ ꯑꯁꯨꯝꯅ ꯇꯝꯐꯥ ꯃꯥꯕꯨ ꯏꯟꯊꯣꯔꯛꯇꯨꯅ ꯅꯨꯄꯥ ꯃꯌꯨꯝꯗ ꯑꯣꯏꯅ ꯁꯥꯎꯅ ꯍꯣꯡꯈꯤꯔꯝꯃꯤ ꯄꯥꯔꯤꯒꯤ ꯃꯃꯥꯅ ꯇꯝꯐꯥꯕꯨ ꯌꯥꯝ ꯂꯨꯅ ꯇꯧꯖꯩ ꯑꯄꯣꯛꯄ ꯃꯆꯥꯗ ꯃꯆꯥꯗꯧꯅ ꯌꯦꯡꯁꯤꯟꯕꯤ ꯇꯝꯐꯥ ꯃꯥꯁꯨ ꯃꯅꯦꯝ ꯑꯃꯗꯤ ꯃꯄꯨꯔꯣꯏꯕꯒꯤ ꯁꯦꯕꯥ ꯅꯤꯡꯊꯤꯅ ꯇꯧꯗꯨꯅ ꯅꯨꯡꯉꯥꯏꯅ ꯆꯥꯕ ꯊꯛꯄ ꯋꯥꯠꯇꯅ ꯄꯥꯜꯂꯤ ꯊꯥ ꯈꯔ ꯍꯧꯈ꯭ꯔꯦ ꯗꯣꯂꯨ ꯃꯃꯥꯗ ꯋꯥ ꯀꯌꯥ ꯉꯥꯡꯗꯦ ꯃꯥꯒꯤ ꯊꯣꯛꯄ ꯊꯕꯛ ꯆꯠꯇꯨꯅ ꯁꯦꯜ ꯇꯨꯡꯁꯤꯟꯖꯔꯤ ꯐꯩꯖꯥꯎꯗꯤ ꯃꯆꯥꯅꯨꯄꯥꯒ ꯄꯥꯎ ꯐꯥꯎꯅꯔꯤ ꯑꯗꯨꯅ ꯃꯥꯁꯨ ꯁꯦꯜ ꯇꯥꯟꯗꯨꯅ ꯃꯆꯥꯅꯨꯄꯤꯕꯨ ꯂꯧꯈꯠꯅꯕ ꯄꯣꯠꯆꯩ ꯂꯩꯅꯕ ꯍꯣꯠꯅꯔꯤ ꯗꯣꯂꯨꯒ ꯃꯄꯥꯒꯅ ꯇꯞꯅ ꯄꯣꯠꯆꯩ ꯁꯨꯝ ꯂꯩꯁꯤꯜꯂꯛꯄ ꯎꯕꯗ ꯃꯃꯥ ꯏꯆꯟꯅ ꯅꯣꯡꯃꯗꯤ ꯍꯪꯂꯛꯏ ꯍꯥꯏ ꯏꯕꯨꯡꯉꯣ ꯃꯄꯥꯟ ꯊꯣꯛꯂꯧ ꯂꯥꯛꯑꯣ ꯂꯥꯛꯇ꯭ꯔꯤꯕ꯭ꯔꯥ ꯅꯪꯕꯣ ꯀꯩꯅꯣ ꯏꯃꯥ ꯀꯩꯅꯣꯗꯤ ꯀꯩꯅꯣ ꯍꯥ ꯅꯠꯇꯦ ꯄꯣꯠꯆꯩ ꯃꯌꯥꯝ ꯑꯃ ꯄꯪꯂꯩꯗ ꯂꯩꯁꯤꯜꯂꯛꯏꯁꯦ ꯅꯄꯥ ꯅꯆꯥ ꯌꯨꯝ ꯍꯣꯡꯗꯧꯔꯕ꯭ꯔꯣ ꯍꯥ ꯍꯣꯡꯗꯧꯔꯕ꯭ꯔꯥꯕ ꯍꯣꯡꯉꯣꯏ ꯏꯆꯦꯗꯣ ꯍꯟꯗꯛ ꯅꯨꯃꯤꯠ ꯑꯐꯕ ꯑꯃꯗ ꯂꯧꯈꯠꯅꯕ ꯄꯥꯕ ꯏꯕꯥꯅꯤ ꯋꯥ ꯈꯟꯅꯕ ꯂꯣꯏꯔꯦ ꯀꯔꯤ ꯍꯥꯏꯕ ꯂꯝ ꯍꯦꯟꯗꯅ ꯃꯋꯥ ꯅꯥꯏꯈ꯭ꯔꯕꯗꯨꯕꯨ ꯅꯈꯣꯏ ꯅꯄꯥ ꯅꯆꯥꯅ ꯁꯦꯜ ꯇꯤꯛꯅꯕꯨ ꯂꯧꯈꯠꯇꯣꯏꯕ ꯍꯥ ꯑꯗꯨꯒꯤ ꯁꯔꯨꯛ ꯅꯁꯥꯒꯤ ꯑꯣꯏꯅ ꯇꯨꯡꯁꯤꯟꯖꯕ ꯌꯥꯗꯕ꯭ꯔꯣ ꯂꯧꯈꯠꯂꯨꯅꯨ ꯅꯄꯥꯁꯨ ꯋꯥꯔꯤ ꯁꯥꯒꯦ ꯅꯈꯣꯏꯁꯤ ꯊꯣꯛꯅ ꯄꯪꯈ꯭ꯔꯦꯗꯀꯣ ꯐꯩꯖꯥꯎꯁꯨ ꯏꯃꯨꯡꯗꯒꯤ ꯐꯤꯡꯅ ꯊꯣꯔꯛꯂꯒ ꯑꯦ ꯅꯪꯁꯤ ꯀꯔꯝꯕ ꯃꯃꯥꯅꯣ ꯍꯥ ꯄꯥꯎ ꯍꯩꯗꯣꯛꯄ ꯂꯥꯛꯄ ꯅꯨꯃꯤꯠꯇꯨꯗ ꯑꯩꯅ ꯋꯥ ꯑꯝꯇ ꯉꯥꯡꯍꯧꯗꯕꯗꯨꯒꯤ ꯉꯁꯤ ꯐꯥꯎꯕ ꯊꯃꯣꯏꯁꯦ ꯆꯥꯛꯇꯨꯅ ꯂꯩꯔꯤꯕꯅꯤ ꯃꯄꯥ ꯑꯩ ꯂꯩꯅ ꯏꯆꯥꯗ ꯑꯍꯣꯡ ꯑꯅꯨꯡ ꯀꯔꯤꯁꯨ ꯇꯝꯈꯤꯗꯕꯗꯣ ꯃꯤꯅ ꯀꯔꯤ ꯍꯥꯏꯅꯔꯝꯒꯅꯤ ꯏꯆꯥꯗꯨ ꯅꯨꯡꯉꯥꯏꯔꯝꯒꯗ꯭ꯔꯣ ꯅꯆꯥꯅꯨꯄꯤꯗ ꯅꯪꯅ ꯌꯦꯡꯂꯤ ꯃꯤꯠꯌꯦꯡꯗꯨ ꯀꯔꯤꯅꯣ ꯅꯪ ꯅꯁꯥꯗꯤ ꯅꯨꯄꯤ ꯅꯠꯇꯕ ꯍꯥ ꯅꯁꯥꯗꯤ ꯅꯨꯄꯤ ꯅꯠꯇꯕ ꯍꯩ ꯏꯕꯨꯡꯉꯣ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯏꯆꯥꯅꯨꯄꯤ ꯂꯧꯈꯠꯄ ꯅꯨꯃꯤꯠꯇ ꯏꯃꯨꯡꯗ ꯃꯥꯒꯤ ꯀꯥꯗ ꯁꯣ ꯂꯣꯟꯁꯤꯜꯂꯒ ꯊꯝꯁꯤ ꯏꯃꯥꯅ ꯏꯆꯦꯗꯣ ꯌꯦꯡꯅꯤꯡꯗ꯭ꯔꯒꯅ ꯅꯨꯃꯤꯠꯇꯨꯗ ꯀꯗꯥꯏꯗꯣꯝ ꯆꯠꯀꯦꯁꯨ ꯑꯗꯨꯝ ꯆꯠꯄꯤꯈꯣ ꯑꯩꯗꯤ ꯏꯆꯦꯕꯨ ꯌꯥꯝ ꯅꯨꯡꯁꯤ ꯑꯩꯅ ꯅꯨꯄꯥꯅꯤꯅ ꯑꯩꯉꯣꯟꯗ ꯍꯦꯟꯅ ꯂꯨꯅ ꯇꯧꯕꯗꯣ ꯀꯩꯝ ꯀꯥꯟꯅꯔꯣꯏ ꯍꯌꯦꯡꯋꯥꯏ ꯑꯩꯅ ꯏꯃꯥꯒꯤ ꯁꯦꯕꯥ ꯇꯧꯅꯤꯁꯨ ꯅꯃꯨꯡꯗ ꯈꯜꯂꯤ ꯋꯥꯔꯧꯈ꯭ꯔꯦ ꯃꯆꯥꯅꯨꯄꯥ ꯃꯥꯅꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯔꯧꯈ꯭ꯔꯦ ꯃꯆꯥ ꯅꯤꯉꯣꯜꯕꯨ ꯂꯥꯏꯊꯣꯛꯄꯤ ꯍꯟꯅ ꯌꯦꯡꯗꯕꯤ ꯄꯨꯛꯆꯦꯜ ꯄꯤꯛꯄꯤ ꯃꯃꯥ ꯃꯍꯥꯛꯇꯤ ꯃꯊꯟꯇ ꯇꯥꯈ꯭ꯔꯦ ꯇꯝꯐꯥꯕꯨ ꯑꯋꯣꯡ ꯑꯋꯣꯟ ꯇꯝꯗꯨꯅ ꯂꯧꯈꯠꯄꯤꯔꯝꯃꯤ ꯇꯝꯐꯥ ꯃꯥꯁꯨ ꯃꯃꯥ ꯍꯪꯂꯛꯇ꯭ꯔꯦ ꯃꯄꯥ ꯑꯃꯗꯤ ꯃꯧꯄꯥ ꯅꯨꯄꯥꯒ ꯅꯨꯡꯁꯤꯅ ꯍꯔꯥꯎꯅ ꯋꯥꯔꯤ ꯀꯌꯥ ꯁꯥꯔꯤ ꯄꯨꯝꯅꯃꯛꯇꯨꯗꯒꯤ ꯅꯥꯀꯟꯗ ꯇꯣꯉꯥꯟꯅ ꯅꯥꯏꯇꯣꯝ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯏꯆꯟ ꯃꯁꯥꯅ ꯇꯧꯖꯈꯤꯕ ꯑꯁꯣꯏꯕꯁꯤꯡꯗꯨ ꯈꯪꯖꯔꯛꯂꯤ ꯃꯆꯥ ꯅꯤꯉꯣꯜꯁꯨ ꯑꯄꯣꯛꯄ ꯃꯆꯥꯅꯤ ꯃꯥꯅ ꯉꯥꯡꯈꯤꯕ ꯈꯦꯟꯅꯕ ꯊꯝꯈꯤꯕꯁꯤꯡꯗꯨ ꯅꯤꯡꯁꯤꯡꯖꯗꯨꯅ ꯄꯦꯟꯗꯅ ꯑꯗꯨꯃꯛ ꯂꯩꯈꯤꯔꯝꯃꯤ ꯅꯤꯉꯣꯜ ꯑꯣꯏꯕꯤ ꯃꯈꯣꯏꯁꯨ ꯏꯆꯥꯅꯤ ꯄꯤꯕꯥ ꯃꯈꯣꯏꯁꯨ ꯏꯆꯥꯅꯤ ꯏꯆꯥꯒꯤ ꯏꯆꯥ ꯑꯃꯠꯇꯅꯤ ꯆꯞ ꯃꯥꯟꯅꯩ ꯅꯤꯉꯣꯜ ꯃꯍꯥꯛꯅ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤ ꯍꯥꯏꯗꯨꯅꯁꯨ ꯃꯄꯥꯝ ꯂꯝꯗꯝꯕꯨ ꯅꯤꯡꯁꯤꯡꯕꯒꯤ ꯄꯟꯈꯩꯗꯤ ꯅꯤꯉꯣꯜ ꯑꯣꯏꯕꯤ ꯂꯥꯏꯕꯛ ꯊꯤꯕꯤ ꯃꯈꯣꯏꯅ ꯁꯔꯨꯛ ꯆꯥꯝꯃ ꯍꯦꯜꯂꯤ ꯏꯆꯥ ꯅꯤꯉꯣꯜ ꯄꯣꯛꯏ ꯍꯥꯏꯗꯨꯅ ꯃꯈꯣꯏꯕꯨ ꯂꯥꯏꯊꯣꯛꯄꯤꯒꯅꯨ ꯋꯥꯈꯜ ꯁꯣꯟꯊꯕꯤꯒꯅꯨ ꯏꯆꯥ ꯅꯨꯄꯥ ꯃꯈꯣꯏꯅ ꯇꯧꯕ ꯉꯝꯗꯕ ꯀꯌꯥ ꯏꯆꯥ ꯅꯤꯉꯣꯜ ꯃꯈꯣꯏꯅ ꯇꯧꯕ ꯉꯝꯂꯛꯄ ꯀꯅꯥꯅ ꯈꯪꯕ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯁꯨ ꯃꯥꯟꯅꯕ ꯃꯤꯠꯌꯦꯡ ꯌꯦꯡꯕꯤꯗꯨꯅ ꯏꯆꯥꯁꯤꯡꯕꯨ ꯂꯨꯅ ꯆꯥꯟꯅ ꯇꯧꯕꯤꯌꯨ ꯏꯆꯥ ꯃꯈꯣꯏꯅ ꯊꯃꯣꯏ ꯌꯧꯅ ꯋꯥꯔꯧꯗ꯭ꯔꯤꯉꯩ ꯃꯆꯤꯟ ꯃꯅꯥꯎ ꯑꯣꯏꯕ ꯃꯈꯣꯏꯒꯤ ꯃꯔꯤ ꯀꯩꯗꯧꯅꯨꯡꯗ ꯊꯥꯗꯠꯅꯕ ꯁꯤꯟꯕꯤꯒꯅꯨ ꯄꯨꯟꯁꯤꯗ ꯏꯆꯟꯒꯨꯝꯕ ꯅꯤꯡꯉꯝꯗꯕꯤ ꯃꯃꯥ ꯑꯃ ꯑꯣꯏꯗ꯭ꯔꯤꯉꯩ ꯏꯆꯥꯁꯤꯡꯕꯨ ꯅꯤꯡꯊꯤꯅ ꯌꯦꯡꯁꯤꯟꯗꯨꯅ ꯑꯐꯕ ꯄꯥꯎꯇꯥꯛ ꯄꯤꯗꯨꯅ ꯑꯐꯕꯤ ꯃꯃꯥ ꯑꯃꯗꯤ ꯑꯐꯕ ꯏꯃꯨꯡ ꯑꯃ ꯑꯣꯏꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ